ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯩꯁꯥꯝ ꯄꯤꯌꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥ ꯃꯥꯇꯕꯨ ꯑꯩꯒꯤ ꯑꯣꯏꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤ ꯃꯨꯟꯅꯔꯤ ꯑꯆꯧꯕꯒ ꯇꯣꯡꯕꯒꯗꯣ꯫ ꯃꯃꯥ ꯃꯥꯕꯨ ꯃꯨꯟꯅꯔꯤ ꯏꯆꯥꯎ ꯆꯥꯎꯈꯩ꯫ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯗꯤ ꯏꯃꯥꯅꯤ꯫ ꯖꯤꯕ ꯀꯅꯥꯝꯇꯅ ꯃꯃꯥꯕꯨ ꯅꯨꯡꯁꯤꯗꯕ ꯌꯥꯎꯔꯝꯂꯣꯏ꯫ ꯈꯖꯤꯛ ꯁꯣꯛꯄꯗ ꯏꯃꯥ ꯍꯥꯏꯔꯤꯅꯤ꯫ ꯏꯃꯥ ꯍꯥꯏꯕ ꯏꯃꯥꯁꯤꯗꯒ ꯑꯍꯦꯟꯕ ꯀꯔꯤꯕꯨ ꯂꯩꯔꯤ? ꯏꯃꯥ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯆꯥꯡꯗꯝꯅꯅꯤꯡꯉꯥꯏ ꯂꯩꯇꯦꯗꯣ꯫ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯁꯨ ꯃꯆꯥꯁꯤꯡꯅ ꯀꯦꯖꯕ ꯃꯨꯟꯅꯕ ꯎꯕꯗ ꯍꯔꯥꯎꯖꯔꯤꯅꯤ, ꯅꯨꯡꯉꯥꯏꯖꯔꯤꯅꯤ꯫ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯆꯥꯁꯤꯡ ꯅꯨꯡꯁꯤꯕꯁꯨ ꯆꯥꯡꯗꯝꯅꯕꯗ ꯅꯣꯛꯀꯗꯕ ꯉꯥꯛꯇꯅꯤ꯫ ꯃꯃꯥꯅ ꯃꯆꯥ ꯅꯨꯡꯁꯤꯕꯗꯤ ꯀꯔꯤꯗ ꯍꯥꯏꯔꯨꯅꯤ? ꯇꯞꯆꯈ꯭ꯔꯕꯤ ꯃꯥꯗꯣ ꯃꯆꯥꯒꯤ ꯍꯀꯟꯗ ꯍꯤꯡꯁꯥꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯕ ꯉꯝꯂꯤꯅꯤ꯫ ꯏꯃꯥ, ꯁꯤ ꯑꯩꯅ ꯏꯜꯂꯤ ꯆꯥꯛꯁꯤ ꯆꯥꯎ, ꯇꯥꯆꯧꯒꯤꯁꯤ ꯀꯣꯟꯅ ꯆꯥꯎ꯫ ꯌꯥꯔꯣꯏ ꯏꯃꯥ, ꯑꯩꯅ ꯀꯣꯛꯍꯜꯂꯍꯟꯅꯤ, ꯑꯗꯨꯅ ꯑꯩꯅ ꯏꯜꯂꯤꯁꯤ ꯆꯥꯎ꯫ ꯏꯃꯥ ꯇꯧꯕꯤꯖꯒꯦ ꯍꯥꯏꯗꯅ ꯉꯥꯖꯥꯎꯁꯤ ꯂꯩꯔꯛꯏꯅꯤ꯫ ꯑꯩꯈꯣꯏ ꯇꯣꯡꯕꯒꯤꯁꯦ ꯀꯣꯟꯅ ꯆꯥꯎ꯫ ꯏꯆꯥꯅꯤꯅ ꯏꯟꯕꯁꯤ ꯏꯃꯥ ꯂꯣꯏꯅ ꯆꯥꯗꯣꯏꯅꯤ꯫ ꯀꯔꯤꯒꯤ ꯃꯨꯟꯅꯩꯅꯣ? ꯅꯨꯄꯤ ꯊꯤ ꯌꯥꯔꯅꯣꯏꯅ ꯍꯥ? ꯅꯨꯄꯤ ꯊꯤ ꯌꯥꯔꯀꯥꯟꯁꯤꯗ ꯁꯤ ꯑꯃꯨꯛꯇ ꯂꯣꯏꯅ ꯏꯜꯂꯧ, ꯏꯃꯥ ꯆꯥꯒꯦ꯫ ꯏꯆꯥꯅꯤꯅ ꯑꯁꯨꯝꯅ ꯅꯨꯡꯁꯤꯔꯤ ꯁꯨꯃꯥꯏꯅ ꯍꯌꯦꯡ ꯏꯃꯧ ꯂꯥꯛꯑꯁꯨ ꯏꯃꯥꯕꯨ ꯅꯨꯡꯁꯤꯌꯨꯀꯣ꯫ ꯏꯃꯥ, ꯐꯨꯜꯂꯕꯣ? ꯁꯤ ꯇꯞꯅ ꯌꯣꯠ ꯑꯇꯣꯝꯕ, ꯏꯕꯥꯅꯤꯅ ꯏꯟꯕꯗ ꯏꯃꯥꯁꯤ ꯂꯣꯏ ꯐꯨꯜꯂꯤ꯫ ꯏꯁꯤꯡꯗꯣ ꯑꯝꯇ꯫ ꯏꯃꯥ, ꯑꯩꯗꯤ ꯅꯨꯄꯤ ꯊꯤꯔꯁꯨ ꯅꯨꯄꯤꯒꯤ ꯃꯋꯥ ꯆꯠꯂꯣꯏꯗ꯫ ꯏꯃꯥ ꯄꯥꯕ ꯑꯇꯣꯝꯕꯕꯨꯅ ꯍꯦꯟꯅ ꯂꯨꯅ ꯈꯟꯅꯤ꯫ ꯏꯃꯥ, ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯕꯤ ꯏꯃꯥ ꯂꯩꯔꯤꯉꯩꯗ ꯀꯅꯥꯕꯨ ꯅꯨꯡꯁꯤꯔꯨꯅꯤ? ꯑꯩꯗꯤ ꯏꯃꯥꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯒꯗꯕ ꯂꯩꯇꯦꯀꯣ꯫ ꯏꯃꯥꯒꯤ ꯃꯥꯡ ꯊꯥꯔꯒ ꯁꯤꯕ ꯐꯥꯎ ꯉꯝꯅꯤ꯫ ꯃꯄꯥ ꯊꯣꯝꯕꯅ ꯆꯥꯛꯆꯩꯀꯣ ꯃꯃꯥ ꯅꯨꯡꯁꯤꯕꯁꯤ ꯎꯕꯗ꯫ ꯃꯄꯥ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅꯤ꯫ ꯑꯆꯧꯕ, ꯇꯣꯝꯕ, ꯏꯄꯥ ꯋꯥ ꯍꯥꯏꯒꯦ꯫ ꯑꯁꯨꯝꯅ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯔꯤ ꯁꯨꯃꯥꯏꯅ ꯍꯌꯦꯡ ꯌꯨꯝꯂꯦꯞ ꯆꯥꯔ ꯇꯝꯕ ꯐꯥꯎꯕ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯧꯀꯣ꯫ ꯅꯈꯥ ꯇꯥꯕ ꯅꯅꯥꯎꯕꯨ ꯀꯩꯗ ꯁꯣꯏꯈꯤꯒꯗꯒꯦ ꯌꯦꯡꯁꯤꯟꯒꯗꯕ꯫ ꯑꯇꯣꯝꯕ ꯅꯪꯅ ꯅꯌꯥꯝꯕꯕꯨ ꯀꯤꯅ ꯆꯠꯀꯗꯕ꯫ ꯑꯗꯨꯒ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯁꯣꯜꯂꯛꯂ ꯃꯇꯝꯗ ꯅꯣꯏꯅ ꯆꯩꯁꯨ ꯑꯣꯏꯗꯨꯅ ꯉꯥꯛꯀꯗꯕꯅꯤꯀꯣ꯫ ꯑꯩꯗꯤꯅꯦ ꯍꯌꯦꯡ ꯏꯃꯧ ꯏꯆꯥꯁꯤꯡꯒꯤ ꯃꯤꯅꯨꯡꯁꯤꯅ ꯌꯣꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤꯅꯤ꯫ ꯏꯃꯧꯒꯤ ꯃꯈꯨꯠꯀ ꯆꯥꯗꯅ ꯑꯁ ꯈꯪꯗꯦꯗ ꯋꯥꯈꯜꯁꯦ꯫ ꯅꯨꯡꯊꯤꯜꯅꯤ꯫ ꯍꯦꯟꯊꯣꯏ ꯆꯣꯡ ꯆꯣꯡꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯍꯦꯟꯊꯣꯏ ꯅꯨꯡꯁꯤꯒꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯅꯨꯡꯁꯤ ꯍꯣꯏꯗ ꯂꯩ꯫ ꯍꯦꯟꯊꯣꯏ ꯅꯨꯄꯥꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯤꯗꯧꯅ ꯂꯩ ꯈꯔ ꯀꯣꯟꯇꯛ ꯇꯧꯏ꯫ ꯍꯨꯏꯅꯦꯍꯦ, ꯍꯨꯏꯅꯦꯍꯦ, ꯆꯤꯛꯀꯦꯗꯧꯏꯃꯤ꯫ ꯑꯁ ꯑꯩꯒꯤ ꯉꯧꯔꯣꯛ ꯉꯧꯈ꯭ꯔꯕꯁꯤꯗꯅꯦ ꯅꯪꯅ ꯆꯤꯛꯀꯦꯒ ꯇꯧꯗꯅ꯫ ꯑꯣ ꯏꯃꯥ, ꯉꯝꯖꯔꯣꯏꯗ ꯑꯩ ꯑꯆꯤꯛꯇꯅꯤ꯫ ꯏꯃꯥꯕꯣ, ꯏꯃꯥꯕꯣ! ꯍꯦ, ꯀꯩꯗꯧꯔꯦ? ꯅꯪꯅ ꯆꯣꯡ ꯆꯣꯡ ꯆꯦꯜꯂꯛꯏꯗꯨꯅ ꯍꯥ? ꯂꯥꯛꯇꯅ ꯀꯧꯔꯤꯗꯣ? ꯅꯪꯕꯨ ꯆꯦꯜꯂꯛꯀꯅꯨꯅꯦꯍꯦ, ꯇꯨꯁꯤꯟꯗꯅ ꯅꯌꯥꯗꯣ ꯇꯦꯛꯄ ꯇꯥꯔꯦ꯫ ꯈꯔꯒ ꯊꯤꯔꯤꯉꯩꯗꯨꯗ ꯑꯃꯨꯛ ꯍꯦꯟꯅ ꯊꯤꯕ ꯇꯥꯔꯦ꯫ ꯏ, ꯃꯁꯤꯗꯤꯅꯦ ꯑꯩꯗꯤ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯃꯁꯤꯕꯨ? ꯈꯪꯗꯦ꯫ ꯍꯥ, ꯅꯨꯡꯁꯤꯕꯅꯁꯨ ꯐꯅꯦꯛꯁꯦ ꯁꯦꯠꯀꯅꯨ ꯍꯥꯏꯕꯁꯤꯁꯨ ꯌꯥꯗꯦ, ꯇꯥꯗꯦꯕ꯫ ꯅꯃꯥꯗꯨꯅ ꯁꯤꯗ ꯊꯝꯃꯒ ꯅꯨꯄꯥ ꯑꯝꯇ ꯑꯣꯜꯍꯜꯂꯛꯑꯣꯌꯦ꯫ ꯀꯔꯥꯏꯗꯒꯤ ꯁꯤꯗ ꯂꯩꯔꯒꯅ ꯍꯦꯟꯅ ꯊꯦꯛꯄ ꯍꯦꯜꯂꯦ꯫ ꯂꯨꯅ ꯇꯧꯔꯕꯅꯤꯅ ꯀꯤꯗ꯭ꯔꯦ ꯃꯁꯤ꯫ ꯃꯤꯅ ꯍꯨꯏꯅ ꯆꯤꯛꯇꯣꯔꯦꯅ ꯑꯗꯨꯛ ꯌꯥꯝ ꯋꯥꯅ ꯆꯦꯜꯂꯒ ꯃꯥꯅ ꯈꯥꯝꯗꯣꯛꯄꯤꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯎꯌꯨꯡꯒꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯌꯦ꯫ ꯆꯦꯟꯕꯗꯤ ꯐꯖꯔꯅꯤꯅꯦ ꯑꯩ꯫ ꯑꯣ, ꯅꯪꯅ ꯆꯤꯛꯑꯒ ꯂꯥꯕ ꯑꯣꯜꯂꯗꯤ ꯐꯅꯤ꯫ ꯑꯃꯣꯝ ꯌꯥꯝꯅ ꯑꯣꯏꯅꯤꯡꯉꯤꯗꯣ ꯅꯃꯥꯅ ꯃꯁꯤꯗꯩꯁꯤꯗ ꯅꯨꯄꯥ ꯃꯇꯣꯝꯇꯅꯤ ꯁꯤꯅ ꯍꯥ ꯄꯥꯈꯠꯆꯔꯤꯕ꯫ ꯁꯤꯗ ꯊꯝꯃꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯁꯤꯗ ꯊꯝꯃꯦ, ꯌꯥꯗꯦ꯫ ꯅꯪꯕꯨ ꯅꯌꯥꯝꯕ ꯍꯣꯏꯗꯧꯅ ꯅꯨꯄꯥꯗꯧ ꯂꯩꯌꯣ꯫ ꯐꯅꯦꯛꯇꯨ ꯁꯦꯠꯅꯨꯗ꯫ ꯅꯨꯄꯤ ꯁꯥꯗꯧ ꯁꯔꯨꯛꯅꯦ ꯅꯨꯄꯥ ꯑꯣꯏꯅ ꯀꯣꯏꯌꯨꯀꯣ꯫ ꯏꯍꯦ, ꯁꯣꯏꯔꯦ꯫ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ? ꯅꯨꯄꯤ ꯁꯥꯗꯧ ꯁꯔꯨꯛꯄꯨꯗꯤ ꯅꯨꯄꯤ ꯑꯣꯏꯅ ꯀꯣꯏꯌꯨ ꯍꯥꯏꯒꯦ ꯇꯧꯕ꯫ ꯑꯁ ꯑꯟꯖꯗ꯭ꯔꯥ? ꯃꯤ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯅ ꯂꯩ ꯀꯥꯟꯁꯤꯗ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯑꯃ ꯊꯦꯡꯅꯔꯛꯄꯒꯤ ꯃꯣꯟꯗꯥꯒ ꯅꯨꯡꯉꯥꯏꯔꯦ ꯀꯥꯟꯁꯤꯗ ꯀꯩ ꯆꯥꯟꯅꯔꯤꯒꯦ? ꯅꯨꯄꯤ ꯀꯣꯏꯌꯨ꯫ ꯑꯁ ꯌꯥꯝ ꯍꯩꯅꯗꯤꯌꯦ꯫ ꯑꯇꯣꯝꯕ ꯑꯃꯗꯤ ꯑꯆꯧꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯤ ꯌꯥꯝ ꯂꯨꯅ ꯂꯣꯏꯅꯖꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯂꯧꯕꯨꯛꯇꯅꯤ꯫ ꯑꯇꯣꯝꯕ, ꯅꯪ ꯋꯥꯔꯅꯤ ꯄꯣꯊꯥꯔꯣ, ꯑꯩ ꯇꯧꯔꯒꯦ꯫ ꯏꯅꯥꯎ ꯋꯥꯍꯟꯕ ꯌꯥꯄꯣꯟꯇꯦꯅꯦ꯫ ꯇꯥꯆꯧ, ꯑꯗꯨꯝ ꯇꯧꯃꯤꯟꯅꯁꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯇꯥꯆꯧ ꯑꯣꯏꯅ ꯄꯣꯊꯥꯔꯨꯔꯣ꯫ ꯑꯗꯣ ꯇꯥꯆꯧ, ꯏꯇꯩꯃ ꯑꯃ ꯄꯨꯔꯛꯑꯣꯅ꯫ ꯑꯩꯁꯨ ꯏꯇꯩꯃꯗꯤ ꯈꯤꯇ ꯀꯤꯖꯒꯦ꯫ ꯑꯉꯥꯡ ꯃꯁꯤꯅꯤ ꯈꯪꯗꯦ, ꯑꯍꯜ ꯃꯁꯤꯅꯤ ꯈꯪꯗꯦ꯫ ꯍꯦꯟꯊꯣꯏ
ꯆꯥꯛ ꯊꯤꯟꯕ ꯂꯥꯛꯄꯅꯤ ꯌꯧꯁꯤꯜꯂꯛꯏ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯖꯒꯥꯗꯨꯗ ꯄꯨꯔꯛꯂꯤꯕ ꯆꯥꯛ ꯃꯌꯨꯝꯗꯨ ꯊꯝꯃꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯀꯔꯣꯝꯗꯒꯤ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯀꯩꯅꯥ ꯈꯣꯡꯊꯥꯡ ꯊꯥꯡꯗꯨꯅ ꯀꯨꯟꯗꯣ ꯍꯨꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤ ꯁꯪꯁꯥꯔ ꯑꯃꯗꯅꯤ ꯃꯥꯅ ꯂꯩꯔꯤꯕꯁꯤ ꯐꯅꯦꯛ ꯑꯗꯨ ꯁꯦꯝꯗꯨꯅ ꯃꯇꯣꯝꯇꯒ ꯅꯣꯛꯆꯩ ꯌꯥꯔꯦ ꯌꯥꯔꯦ ꯏꯈꯨꯠꯁꯤꯅ ꯂꯦꯡꯖꯕ ꯀꯨꯟꯗꯣ ꯄꯔꯦꯡꯁꯦ ꯄꯥꯃꯨꯕ ꯃꯥꯒꯤ ꯉꯛꯁꯝꯗ ꯍꯨꯛꯀꯦ ꯍꯥꯏꯅ ꯑꯩꯅ ꯆꯠꯂꯤꯁꯤꯕꯨ ꯆꯨꯝꯖꯥꯠꯂ ꯃꯣꯏ ꯀꯩꯅꯥꯗꯤ ꯇꯞꯅ ꯆꯠꯇꯥꯏ ꯑꯩꯗꯤ ꯉꯝꯃꯔꯣꯏꯗ ꯇꯧꯔꯤꯁꯦ ꯅꯨꯄꯤ ꯌꯥꯝ ꯑꯣꯏꯅꯤꯡꯉꯦꯃꯤ ꯑꯩꯁꯤ ꯑꯁ ꯇꯥꯆꯧ ꯑꯗꯨꯗꯩ ꯁꯤꯌꯨꯅꯦ ꯑꯩꯈꯣꯏ ꯍꯦꯟꯊꯣꯏꯁꯦ ꯃꯇꯣꯝꯇ ꯃꯆꯤꯟꯒ ꯃꯦꯜꯂꯒ ꯅꯣꯛꯏ ꯃꯥꯏꯁꯦ ꯀꯩꯅꯥ ꯁꯥꯔꯤ ꯃꯥꯜꯂꯤ ꯇꯧꯒꯦꯝꯀꯣ ꯈꯪꯍꯟꯒꯦ ꯃꯁꯤ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯌꯥ ꯀꯩ ꯁꯥꯏꯅꯣ ꯆꯥꯛ ꯄꯨꯔꯣ ꯍꯥꯏꯔꯒ ꯍꯦꯟꯊꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯈꯪꯉꯤꯅꯦ ꯈꯪꯉꯦ ꯍꯤꯡꯆꯥꯕꯁꯤꯗꯤ ꯑꯁ ꯃꯤ ꯂꯣꯏ ꯀꯥꯏꯔꯦ ꯀꯩꯅꯥ ꯁꯥꯕꯒ ꯄꯨꯡꯆꯥꯏ ꯆꯥꯏ ꯇꯨꯔꯦ ꯈꯣꯡꯕꯤ ꯀꯥꯏꯔꯦ ꯑꯌꯣꯃ ꯇꯩꯍꯥꯏ ꯅꯪꯀꯣ ꯃꯤ ꯈꯪꯍꯟꯕ ꯌꯥꯝ ꯍꯩ ꯂꯣꯏ ꯇꯠꯂꯦ ꯈꯪꯉꯕ ꯑꯌꯣ ꯅꯪꯕꯨ ꯅꯥꯔꯕ꯭ꯔꯅꯦ ꯁꯦ ꯑꯩ ꯌꯦꯡꯒꯦ ꯇꯩꯍꯥꯏꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯅꯪꯒꯤ ꯅꯇꯧꯁꯦ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯍꯧꯒꯠꯄꯤꯔꯒꯦꯁꯦ ꯃꯇꯨꯡ ꯇꯧꯔꯣꯏꯕ ꯅꯥ ꯄꯥꯏꯔꯒ ꯐꯝꯃꯨ ꯂꯦꯞꯄꯨ ꯇꯧꯔꯥ ꯁꯦ ꯑꯁꯨꯝꯅ ꯂꯩꯔꯤꯀꯥꯟꯗ ꯑꯆꯧꯕ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯂꯧꯕꯨꯛ ꯑꯗꯨꯗ ꯂꯣꯡꯅ ꯍꯥꯏꯊꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯍꯥꯏꯐꯦꯠ ꯎꯍꯧꯋꯤ ꯑꯇꯣꯝꯕ ꯆꯦꯟꯁꯤꯟꯗꯨꯅ ꯄꯥꯈꯠꯅ ꯏꯁꯤꯡ ꯃꯔꯛ ꯑꯗꯨꯗ ꯃꯁꯥꯗꯨ ꯐꯤꯡꯅ ꯇꯥꯆꯧ ꯅꯪ ꯀꯩꯗꯧꯔꯒꯦ ꯁꯦ ꯀꯣꯛ ꯉꯥꯎꯔꯤꯔꯣ ꯁꯦ ꯎꯔꯨꯝꯗ ꯆꯪꯁꯤꯜꯂꯛꯑꯣ ꯍꯦꯟꯊꯣꯏ ꯏꯁꯤꯡ ꯈꯤꯇ ꯄꯤꯔꯛꯑꯣ ꯇꯥꯆꯧꯒꯤ ꯃꯀꯣꯛꯇ ꯊꯣꯝꯕꯤꯒꯦ ꯇꯥꯆꯧ ꯋꯥꯈꯜ ꯇꯥꯔꯕ ꯇꯩꯍꯥꯏ ꯇꯥꯆꯧꯁꯦ ꯌꯨꯝꯗ ꯄꯨꯔꯁꯤ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯦ ꯇꯥꯆꯧ ꯅꯪ ꯀꯩꯝ ꯇꯧꯗ꯭ꯔꯕꯣ ꯑꯆꯧꯕ ꯃꯃꯤꯠ ꯍꯥꯏꯐꯦꯠ ꯄꯥꯡꯂꯛꯇꯨꯅ ꯍꯦꯟꯊꯣꯏ ꯑꯇꯣꯝꯕ ꯇꯥꯆꯧ ꯀꯩꯁꯨ ꯇꯧꯗꯦ ꯁꯦ ꯀꯣꯛꯁꯤ ꯈꯤꯇꯪ ꯉꯥꯎꯕ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯑꯗꯨꯒꯤꯗꯤ ꯉꯁꯤꯒꯤꯗꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯑꯃꯅ ꯈꯤꯇꯪ ꯇꯧꯕꯗ ꯌꯥꯝ ꯄꯥꯈꯠꯆꯩ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯅꯩ ꯍꯦꯟꯊꯣꯏꯕꯨꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯔꯝꯃꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯆꯧꯕ ꯅꯨꯄꯤ ꯆꯦꯜꯂꯝꯃꯤ ꯅꯨꯡꯁꯤꯊꯣꯏ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯑꯃꯨꯛ ꯇꯣꯏꯕ ꯃꯃꯧ ꯐꯪꯂꯅꯤ ꯈꯟꯕꯗ ꯑꯩꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯇꯧꯔꯤꯁꯦ ꯏꯃꯧ ꯐꯪꯂꯅꯤ ꯈꯟꯕꯗ ꯏꯃꯧꯒꯤ ꯁꯦꯕꯥꯒꯗꯣ ꯐꯪꯂꯗꯣꯏꯅꯤꯅꯦ ꯇꯧꯔꯤꯁꯦ ꯕꯥꯞ ꯐꯔꯒ ꯕꯨꯠ ꯊꯣꯛꯆꯅꯤꯀꯣ ꯅꯃꯧ ꯂꯥꯛꯇꯣꯔꯦꯅ ꯍꯔꯥꯎꯔꯤꯗꯣ ꯃꯩ ꯀꯞꯆꯅꯤꯀꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯗꯣ ꯃꯥꯏ ꯑꯣꯏꯖꯔꯝꯖꯅꯤ ꯀꯔꯤ ꯃꯃꯧꯅ ꯃꯅꯦꯝ ꯐꯨꯔꯦꯒ ꯃꯃꯧꯅ ꯃꯅꯦꯝ ꯄꯤꯖꯅꯤꯡꯗꯦꯒ ꯃꯃꯧꯅ ꯃꯅꯦꯝ ꯑꯗꯨ ꯇꯧꯔꯦꯒ ꯑꯗꯥ ꯇꯧꯔꯦꯒꯅ ꯇꯧꯕꯗꯣ ꯃꯩ ꯇꯧꯖꯅꯤ ꯏꯃꯥꯕꯣꯛꯄꯨꯗꯤ ꯅꯃꯧꯅ ꯉꯝꯅꯤꯕ ꯍꯥꯏꯗꯤ ꯃꯤ ꯉꯝꯗꯕꯅꯤꯅ ꯑꯩꯗꯤꯅꯦ ꯍꯌꯦꯡ ꯌꯦꯡꯕ ꯉꯝꯃꯣꯏꯀꯣ ꯅꯃꯧꯅ ꯐꯨꯕꯤꯕꯗꯣ ꯊꯤꯗꯥ ꯑꯉꯥꯎꯕꯁꯤꯗꯤ ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯗꯤꯀꯣ ꯅꯪꯁꯨꯅꯦ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯕ ꯇꯧꯔꯁꯤ ꯅꯌꯥꯝꯕ ꯑꯅꯤꯁꯤ ꯂꯣꯏꯔꯒ ꯅꯌꯨꯝꯗꯒ ꯍꯜꯍꯜꯂꯔꯣꯏ ꯅꯈꯣꯏ ꯑꯍꯨꯝ ꯌꯨꯝꯁꯤꯗ ꯄꯨꯂꯞ ꯂꯩꯍꯜꯂꯗꯧꯅꯤꯀꯣ ꯍꯔꯦ ꯀꯔꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯆꯠꯊꯣꯛꯑꯗ ꯌꯥꯝ ꯍꯩꯅꯗꯦ ꯑꯩꯗꯤꯅꯦ ꯅꯣꯏꯅ ꯇꯥꯜꯂꯁꯨ ꯁꯨꯛꯆꯠ ꯍꯦꯛ ꯆꯠꯂꯣই ꯌꯨꯝꯁꯤꯗ ꯁꯨꯔꯨ ꯍꯦꯛ ꯅꯩꯔꯒ ꯂꯩꯅꯤ ꯑꯩꯗꯤ ꯏꯅꯤꯡ ꯇꯝꯅ ꯑꯗꯨꯒꯅꯦ ꯅꯨꯄꯤꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯌꯥꯝ ꯍꯩꯅꯗꯦ ꯏꯆꯥꯕꯨ ꯀꯅꯥꯅ ꯇꯥꯟꯗꯧꯔꯤꯅꯣ ꯏꯆꯥꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯌꯦ ꯅꯪꯅꯦ ꯑꯗꯨꯃꯥꯏꯅ ꯍꯌꯦꯡ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏꯀꯣ ꯁꯣꯜꯂꯛꯂꯒ ꯅꯪꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯔꯣꯏꯑꯕ ꯅꯨꯡꯁꯤꯍꯣꯏꯒꯤ ꯏꯃꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯃꯥꯅ ꯍꯧꯈꯤꯕꯒꯨꯝ ꯈꯪꯍꯧꯗꯦ ꯑꯆꯧꯕ ꯑꯃꯗꯤ ꯑꯇꯣꯝꯕ ꯅꯨꯄꯤ ꯊꯤꯔꯤ ꯐꯪꯂꯔꯦ ꯃꯃꯧ ꯑꯅꯤ ꯐꯪꯂꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯃꯃꯧꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯅꯤ ꯈꯟꯗꯨꯅ ꯋꯥꯈꯜꯒ ꯆꯥꯎꯊꯣꯛꯆꯔꯝꯃꯤ ꯑꯌꯨꯛꯅꯤ ꯃꯧ ꯑꯍꯜ ꯂꯦꯝꯕꯤꯅ ꯏꯃꯥ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ ꯏꯃꯥꯅ ꯆꯥꯅꯤꯡꯕꯗ ꯍꯥꯏꯌꯨ ꯅꯃꯧꯗ ꯌꯦꯡꯉꯣꯏ ꯃꯧ ꯑꯍꯜ ꯏꯃꯥꯗꯤꯅꯦ ꯁꯤ ꯑꯃ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯂꯩꯇꯦꯗꯣ ꯅꯀꯨꯁꯨ ꯑꯗꯨꯃꯉꯥꯏ ꯏꯃꯧꯅ ꯊꯣꯡꯂꯤꯕꯗꯣ ꯑꯗꯨꯝ ꯍꯥꯎꯅ ꯆꯥꯅꯤ ꯑꯗꯨꯒꯅꯦ ꯅꯅꯥꯎ ꯅꯨꯄꯤꯒ ꯍꯥꯏꯅꯔꯒ ꯊꯣꯡꯗꯨꯔꯣ ꯍꯣꯏ ꯏꯃꯥ ꯂꯦꯝꯕꯤ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯪꯂꯛꯏ ꯆꯥꯛꯈꯨꯝꯗ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯇ ꯉꯥꯏꯔꯤꯕ ꯃꯧꯅ ꯍꯥꯏꯕꯅꯤꯗ ꯅꯠꯇꯦꯕ ꯏꯆꯦ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯉꯝꯒꯦ ꯍꯥꯏꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯍꯥꯏꯗꯦ ꯍꯥꯏꯕꯅꯤꯗ ꯅꯣꯡꯃꯗꯁꯨ ꯑꯩꯅ ꯊꯣꯡꯂꯒ ꯆꯥꯗꯨꯁꯨ ꯇꯧꯔꯒ ꯂꯩꯌꯦꯕ ꯑꯗꯨ ꯇꯧꯔꯦꯒ ꯑꯗꯥ ꯇꯧꯔꯦꯒ ꯇꯥꯛꯅ ꯃꯔꯣꯜ ꯑꯃ ꯍꯥꯏꯔꯤꯕ ꯑꯩꯅꯦ ꯀꯣ ꯇꯣꯉꯥꯟ ꯍꯦꯛ ꯆꯥꯊꯣꯛꯀꯅꯤ ꯑꯩꯈꯣꯏ ꯇꯥꯁꯦ ꯌꯥꯝ ꯄꯪꯉꯦꯕ ꯀꯩ ꯍꯥꯏꯔꯛ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯇꯣꯉꯥꯟ ꯆꯥꯔꯁꯤꯅ ꯁꯦꯜ ꯇꯤꯡꯉꯤꯁꯤ ꯈꯪꯗꯦ ꯆꯥꯛꯈꯨꯝꯒꯤ ꯃꯇꯠ ꯃꯇꯥ ꯄꯨꯕꯗ ꯁꯦꯜ ꯇꯨꯡ ꯉꯝꯗ꯭ꯔꯦ ꯌꯥꯔꯣꯏꯌꯦ ꯃꯅꯥꯎ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯁꯤꯡꯉꯦꯕ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯕ ꯌꯥꯝ ꯁꯥꯔꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯤꯔꯤꯅꯤ ꯏꯃꯥ ꯏꯄꯥꯗꯣ ꯑꯩꯅꯦ ꯆꯥꯛ ꯑꯝꯇ ꯊꯣꯡꯅꯤꯡꯗꯦꯗ ꯆꯥꯛꯈꯨꯝꯗꯨꯗ ꯂꯩꯃꯟꯗꯅ ꯑꯩꯁꯦ ꯆꯥꯛꯐꯨ ꯃꯅꯝ ꯅꯝꯃꯦ ꯍꯥꯏꯁꯤ ꯑꯩꯅꯦ ꯑꯩꯀꯣ ꯃꯅꯥꯎ ꯅꯨꯄꯤ ꯐꯖꯔꯩ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯃꯅꯥꯎ ꯅꯨꯄꯤ ꯆꯪꯂꯛꯂꯕꯗ ꯇꯨꯃꯤꯟ ꯂꯩꯁꯤꯟꯅꯩ ꯑꯐꯕꯤ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯏꯅꯥꯎ ꯆꯪꯉꯦꯅ ꯁꯤꯗ ꯐꯝꯃꯨ ꯏꯆꯦ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯔꯤꯔꯣ ꯍꯣꯏ ꯏꯅꯥꯎ ꯊꯣꯡꯒꯦ ꯇꯧꯔꯤ ꯑꯣ ꯐꯔꯦ
ꯑꯩꯁꯨꯅꯦ ꯏꯆꯦꯅ ꯈꯔ ꯊꯣꯡꯕꯤꯔꯣ ꯍꯥꯏꯒꯦ ꯇꯧꯔꯤꯅꯤ ꯑꯩꯁꯦ ꯀꯣꯛ ꯌꯥꯝ ꯆꯤꯛꯑꯕ ꯑꯗꯣ ꯏꯟꯁꯥꯡꯒꯤ ꯍꯧꯍꯜꯂꯨꯀꯣ ꯍꯥꯎꯇ꯭ꯔꯗꯤ ꯌꯣꯠꯄ ꯌꯥꯔꯣꯏꯕ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯍꯧꯗꯣꯔꯛꯑꯣꯀꯣ ꯑꯩ ꯉꯥꯛꯇ ꯇꯨꯝꯃꯨꯒꯦ ꯍꯀꯥꯝꯒ ꯁꯟꯖꯤꯟꯅꯔꯝꯃꯒ ꯆꯪꯈꯤ ꯀꯌꯥ ꯇꯥꯏꯅ ꯌꯦꯡꯉꯨꯅꯦ ꯏꯆꯦꯅ ꯈꯔ ꯊꯣꯡꯕꯤꯔꯣ ꯀꯥꯏ ꯅꯥꯁꯤꯟꯅꯔꯤꯅꯤ ꯃꯥꯒꯤꯁꯦ ꯑꯍꯥꯎꯕ ꯌꯥꯝ ꯆꯥꯅꯤꯡꯉꯗꯤ ꯅꯨꯡꯉꯥꯏꯅꯤ ꯏꯟꯁꯥꯡꯁꯦ ꯃꯣꯔꯣꯛ ꯇꯞ ꯇꯥꯒꯩ ꯍꯥꯞꯄꯒ ꯄꯤꯖꯒꯦ ꯈꯪꯅꯤ ꯅꯨꯡꯉꯥꯏꯅꯤ ꯑꯩꯁꯤꯕꯨ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯉꯥꯡꯒꯤ ꯃꯑꯣꯡꯗ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯨꯄꯥꯅ ꯊꯣꯛꯍꯜꯂꯤꯅꯤꯀꯣ ꯅꯨꯃꯤꯗꯥꯡꯅꯤ ꯍꯧꯔꯔꯦ ꯃꯄꯨꯔꯣꯏꯕ ꯑꯆꯧꯕꯗ ꯃꯧ ꯂꯥꯛꯂꯕꯗꯤ ꯏꯃꯨꯡꯗꯨ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨꯅꯤ ꯃꯧ ꯑꯃ ꯂꯥꯛꯂꯒ ꯏꯃꯨꯡ ꯆꯤꯡꯈꯠꯂꯤ ꯃꯧ ꯑꯃ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡ ꯀꯥꯏꯗꯣ ꯅꯪꯅ ꯅꯃꯥ ꯅꯄꯥꯁꯦ ꯁꯨꯝ ꯅꯨꯡꯁꯤ ꯂꯩꯕꯗ ꯍꯣꯏꯗꯤ ꯁꯤꯗꯣꯔꯦ ꯆꯥꯛꯈꯨꯝꯗ ꯂꯩꯗꯅ ꯌꯦꯡꯉꯣ ꯅꯅꯥꯎ ꯅꯨꯄꯥꯁꯤꯗꯤ ꯃꯇꯨꯁꯤ ꯋꯥꯒꯤꯅꯦꯅ ꯃꯇꯨꯁꯤꯅ ꯇꯧꯔꯤꯁꯦ ꯀꯩꯁꯨ ꯍꯥꯏꯗꯤꯌꯦ ꯑꯉꯥꯡ ꯃꯥꯅ ꯊꯕꯛ ꯂꯩꯊꯣꯛꯄꯒꯁꯦ ꯍꯩꯈ꯭ꯔꯕ ꯆꯤꯟꯗꯅ ꯏꯆꯦꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯑꯩꯅꯦ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯃꯁꯤꯒꯤ ꯑꯍꯜ ꯑꯄꯪꯁꯤ ꯂꯩꯔꯨꯗꯅ ꯑꯩꯅꯦ ꯄ꯭ꯔꯣꯛ ꯌꯥꯝ ꯆꯥꯛꯑꯦ ꯍꯥꯏꯁꯤꯅꯤ ꯑꯩ ꯑꯁ ꯋꯥꯅꯒ ꯋꯥꯕꯒ ꯀ꯭ꯋꯥꯛꯇꯧꯅ ꯆꯕꯦꯡ ꯉꯥꯡꯉꯤꯗ ꯅꯪ ꯌꯥꯝ ꯋꯥꯔꯒ ꯑꯩ ꯀꯩꯗꯧ ꯍꯥꯏꯕ ꯅꯪꯅ ꯄꯪꯉꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯤ ꯀꯩꯒꯤ ꯑꯉꯥꯡꯅꯤ ꯅꯅꯥꯎ ꯅꯨꯄꯤꯁꯦ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯕꯤꯕ ꯌꯥꯗ꯭ꯔꯣ ꯃꯁꯤꯗꯩꯁꯤꯗ ꯈꯨꯏ ꯀꯥꯝꯈꯩ ꯍꯣ ꯅꯅꯥꯎ ꯅꯨꯄꯤꯁꯦ ꯅꯤꯡꯉꯝꯂꯤꯅꯦ ꯄꯨꯔꯥ ꯃꯥꯒꯩꯒ ꯋꯥꯒ ꯍꯥꯏꯅꯕ ꯉꯝꯖꯄꯣꯠ ꯅꯠꯇꯦ ꯑꯣ ꯑꯩꯅꯦ ꯋꯥꯔꯦ ꯆꯥꯛꯈꯨꯝ ꯆꯪꯕꯗ ꯇꯣꯉꯥꯟ ꯆꯥꯔꯁꯤ ꯍꯥꯏꯕ ꯌꯦꯡꯉꯣ ꯅꯅꯥꯎ ꯅꯨꯄꯥ ꯑꯃ ꯂꯩꯔꯤꯕꯁꯦ ꯍꯦꯛ ꯑꯩꯈꯣꯏꯁꯤꯅ ꯃꯔꯣꯟ ꯑꯃ ꯑꯁ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩꯈꯣꯏ ꯌꯦꯟꯊꯣꯏꯗ ꯑꯗꯨꯝꯅ ꯍꯥꯏꯅꯨ ꯏꯁ ꯇꯣꯉꯥꯟ ꯆꯥꯕ ꯀꯥꯏꯅ ꯏꯃꯥ ꯄꯥꯕ ꯂꯩꯔꯤꯁꯦ ꯈꯔꯁꯨ ꯀꯜꯂꯨ ꯀꯔꯤ ꯈꯟꯈꯤꯅꯤ ꯃꯣꯏꯅ ꯑꯩ ꯇꯨꯝꯃꯒꯦ ꯌꯥꯝ ꯉꯥꯡꯅ ꯇꯥꯅꯤꯡꯗꯦ ꯅꯨꯄꯤꯅꯦꯅ ꯏꯁꯧꯗ ꯇꯧ ꯂꯩ ꯌꯨꯝꯁꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯁꯪꯗꯦ ꯆꯀ꯭ꯔꯤꯁꯤꯗ ꯑꯣ ꯑꯩꯈꯣꯏꯁꯨꯅꯦ ꯏꯃꯥ ꯏꯄꯥ ꯂꯩꯌꯦ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯃꯥ ꯏꯄꯥꯗꯣ ꯊꯥꯗꯣꯛꯑꯝꯃꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯏꯕ ꯑꯗꯨꯒ ꯃꯥꯅ ꯍꯦꯟꯅ ꯃꯃꯥ ꯃꯄꯥꯁꯤꯅ ꯂꯨꯅ ꯈꯟꯕ ꯑꯩꯕꯨꯅ ꯌꯥꯝ ꯄꯤꯗꯦ ꯍꯥꯏꯁꯤꯅꯤ ꯇꯨꯝꯕꯅ ꯀꯥꯟꯅꯔꯣꯏꯀꯣ ꯑꯁꯨꯝꯅ ꯇꯣꯏꯅ ꯇꯛꯂꯝꯃꯤ ꯑꯇꯣꯝꯕꯁꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯇꯛꯄꯅꯕꯨ ꯀꯜꯂꯕꯗꯤ ꯍꯣꯡꯉꯦ ꯍꯥꯏꯕꯗꯨꯅꯤ ꯈꯔꯁꯨ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯁꯦ ꯉꯁꯤꯁꯨ ꯃꯧ ꯑꯅꯤꯗꯨ ꯆꯥꯛꯈꯨꯝꯗ ꯈꯠꯅꯔꯤ ꯂꯧꯇꯥꯟꯅꯔꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯏꯆꯦꯅ ꯑꯁꯨꯝꯅ ꯆꯒꯠ ꯉꯥꯡꯉꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯆꯥꯛ ꯊꯣꯡꯕ ꯇꯜꯂꯦ ꯑꯣ ꯑꯩꯁꯨꯅꯦ ꯑꯩꯅ ꯁꯨꯝ ꯊꯣꯡ ꯂꯩꯔꯕꯅꯤꯅ ꯑꯩꯁꯨ ꯋꯥꯔꯦ ꯑꯗꯨꯅ ꯆꯒꯠ ꯉꯥꯡꯉꯤꯕ ꯅꯣꯡꯃꯇꯁꯨ ꯅꯁꯥ ꯈꯪꯅ ꯏꯆꯦ ꯑꯩ ꯆꯥꯛꯇ ꯊꯣꯡꯕꯤꯔꯒꯦꯗꯤ ꯍꯥꯏꯗꯤ ꯑꯗꯨ ꯇꯧꯔꯤꯒ ꯑꯗꯥ ꯇꯧꯔꯦꯒ ꯆꯥꯕꯗꯪꯗꯤ ꯃꯔꯩ ꯇꯧꯗ꯭ꯔꯤꯕꯁꯦ ꯍꯣꯏ ꯑꯩꯈꯣꯏꯗꯤꯅꯦ ꯏꯇꯣꯝꯇ ꯌꯧꯖꯔꯛꯄꯅꯤꯅ ꯏꯃꯥꯅ ꯂꯣꯏꯅ ꯇꯧꯔꯛꯑꯦ ꯅꯣꯏꯒꯤ ꯆꯥꯛ ꯊꯣꯡ ꯐꯧꯁꯨꯁꯦ ꯑꯩꯗꯤ ꯍꯩꯅꯗꯦ ꯑꯩꯅ ꯊꯣꯡꯕ ꯇꯜꯂꯤ ꯈꯪꯉꯗꯤ ꯏꯆꯦꯅ ꯑꯣꯏꯅ ꯊꯣꯡꯉꯨ ꯌꯥꯗ꯭ꯔꯣ ꯆꯥꯛ ꯊꯣꯡꯕ ꯇꯜꯂꯗꯤ ꯅꯌꯨꯝꯗꯣ ꯀꯔꯤꯒꯤ ꯄꯥꯜꯂꯛꯏꯒꯦ ꯅꯌꯨꯝ ꯄꯥꯟꯗꯕꯤ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ ꯅꯪ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤ ꯏꯃꯨꯡꯁꯦ ꯁꯥꯟꯇꯤꯗ ꯂꯩꯔꯝꯃꯤ ꯅꯣꯡꯃꯇꯁꯨ ꯈꯠꯅꯔꯝꯗꯦ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯅꯃꯨꯛꯇꯣꯏꯕ ꯅꯪ ꯂꯥꯛꯄꯗꯒꯤ ꯆꯥꯛꯈꯨꯝꯁꯦ ꯂꯥꯟꯕꯨꯡ ꯑꯣꯜꯂꯦ ꯂꯥꯟꯕꯨꯡ ꯁꯪ ꯃꯤꯅ ꯃꯔꯣꯝ ꯎꯁꯤꯠꯇ꯭ꯔꯤꯕ ꯑꯁꯨꯝꯅ ꯈꯠꯅꯔꯤꯀꯥꯟꯗꯨꯗ ꯍꯦꯟꯊꯣꯏ ꯆꯪꯂꯛꯏ ꯅꯠꯇꯦꯕ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯑꯩꯅꯦ ꯅꯥꯀꯣꯡꯁꯦ ꯁꯤꯡꯖꯥ ꯌꯩꯔꯦ 이때이만이나 랑나버기 콘지얼다 농따수 칸나누다나 파자레 누빠라 누피라 강다바 낭나 브라우스 상강가 스와이다 아무 꽉콩이네 가이기노 헤이마 얌 딴자드라 ngammaroida aidi aibu nupara nupira khangdaba kai hare aibu noksira kapsira tawrise aine itai maniga khana ningde ko ise nang thongoi sini aidi sak thong ngamoi ba ai sune ai thong ngamoi nang hek thongo ise ai nai sinang ngondan ai su ngamoi ai sini ayo koksi sikpani yadre ai kainom tawre noi kana lege aibu aigi kada ung ta pusin biu ba hindoi nangbu noi ne yambado amta gaurusu ai kainom tawre ba isi dap haukre sak thongning aisu hauragida ai sak thong tarim natradi ai thongba yam talleba makok paisinaduna ayo ai ko ngawgana kainom tawre ururu umge haiba noi kana lege ai bomda ai ka bawda busingbiyo ai kok singawbani yadre chakum gase ururu umge haima isa gase hairemi noibu ai kainom tawre ai ngangta phamdage Mawani na sak thongba tanbagi khadraktu henthoi tumina mamit anidu safumu lauthoktuna yingdun lei mane masu thongzilduda mamau anigi mataudu uribani makokta paisinaduna sakumadu tawriba kumhaidu imawani bu nakoktu yam siklabro ngaurabranya mawahna oima ai kok sikpani yadre oima ai su kok ngawbani yadre namo kainom tawre sidoi male Imau sibaga yade sangu noi gi kada imau ni na thongba tan sak to ai thong lage mawani du harau sangi makho gi kada manem na sak thongbirage hairak paduda henthoi na ima bokpu isangam de dai ne ai thongbirage se
ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯧ ꯂꯥꯛꯑꯝꯗꯥꯏꯗ ꯍꯔꯥꯎꯅꯨꯅ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯧ ꯑꯇꯟꯕꯤ ꯃꯅꯦꯝ ꯄꯤꯖꯅꯤꯡꯗꯕꯤ ꯌꯥꯝ ꯊꯣꯛꯑꯦꯅ ꯍꯥꯏꯗ꯭ꯔꯣ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯥꯠꯇꯣ ꯑꯃꯅ ꯍꯦꯟꯕ꯭ꯔꯥ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯕ꯭ꯔꯥ ꯇꯥꯗꯦ ꯃꯧ ꯂꯥꯛꯑꯒ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤꯗꯣ ꯑꯣꯏꯔꯣꯏꯀꯣ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯐꯔꯦꯗ ꯀꯔꯤꯒꯤ ꯏꯆꯥꯅ ꯊꯣꯡꯗꯧꯔꯤꯅꯣ ꯊꯣꯏ ꯏꯃꯥꯕꯣꯛꯁꯦ ꯏꯃꯧꯁꯤꯡꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯃꯣꯏꯒꯤ ꯃꯤꯅꯨꯡꯁꯤꯗꯕꯨ ꯉꯥꯏꯕꯅꯤ ꯏꯃꯧ ꯂꯥꯛꯂꯒ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯨꯕꯅꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯅꯣꯡꯃꯗꯤ ꯁꯣꯏ ꯐꯪꯂꯛꯈꯤꯅꯤꯗ ꯇꯥꯆꯧꯒ ꯇꯥꯇꯣꯟꯒꯁꯨ ꯍꯟꯗꯛꯇꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ ꯌꯥꯝ ꯍꯣꯡꯉꯦ ꯅꯪꯅ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕ ꯑꯣꯏꯔꯝꯒꯅꯤꯗ ꯀꯩꯁꯨ ꯇꯧꯗꯦꯗ ꯌꯥꯝ ꯐꯅ ꯈꯟꯗꯣꯛꯎ ꯑꯩꯗꯤꯅꯦ ꯉꯥꯡꯍꯧꯕꯅ ꯐꯅꯤꯀꯣ ꯌꯥꯏ ꯌꯥꯏꯅ ꯅꯃꯧꯅ ꯅꯊꯛ ꯀꯥꯖꯅꯤꯀꯣ ꯍꯩꯃ ꯅꯪ ꯅꯣꯏꯅ ꯊꯣꯡꯂꯕ꯭ꯔꯣ ꯆꯥꯛꯇꯣ ꯅꯃꯧ ꯑꯅꯤꯗꯤ ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯦꯗꯥꯏꯅꯦ ꯏꯃꯥꯕꯣꯛꯅ ꯃꯧ ꯑꯅꯧꯕꯤ ꯑꯣꯏ ꯂꯩꯔꯦ ꯃꯣꯏꯁꯤꯡꯗꯨꯅꯅꯦ ꯃꯥꯒꯤ ꯀꯥꯗ ꯂꯣꯏ ꯆꯪꯈ꯭ꯔꯦ ꯇꯧꯁꯟꯅꯔꯝꯃꯒ ꯏꯃꯧꯁꯤꯡꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯩ ꯅꯣꯏ ꯊꯣꯡꯉꯕ ꯉꯁꯤꯁꯨ ꯃꯧ ꯑꯅꯤꯗꯨ ꯃꯔꯩ ꯇꯧꯅꯔꯤ ꯑꯃꯅ ꯐꯕ꯭ꯔꯥ ꯐꯠꯇꯦ ꯑꯃꯅ ꯐꯕ꯭ꯔꯥ ꯐꯠꯇꯦ ꯆꯞ ꯃꯥꯟꯅꯩ ꯃꯣꯏꯅ ꯂꯧꯇꯥꯟꯅꯔꯤꯁꯦ ꯊꯕꯛ ꯇꯧꯕ ꯇꯟꯕꯒꯤꯅꯤ ꯑꯗꯨꯒ ꯃꯕꯨꯛ ꯐꯠꯇꯕꯁꯨ ꯌꯥꯎꯕ ꯁꯤꯅ ꯈꯠꯅꯔꯝꯕꯗꯒꯤ ꯃꯈꯨꯠ ꯌꯥꯎꯅꯔꯛꯏ ꯍꯥꯏ ꯊꯥꯗꯣꯛꯅꯧꯅꯦꯍꯦ ꯅꯣꯏ ꯑꯅꯤꯕꯣ ꯃꯤ ꯌꯦꯡꯅꯔꯛꯄ ꯇꯥꯔꯦꯅꯦꯍꯦ ꯃꯧ ꯑꯍꯜꯅ ꯑꯁꯤ ꯅꯪꯁꯤ ꯃꯁꯛ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯤ ꯑꯍꯜ ꯃꯁꯛ ꯈꯪꯗꯤꯌꯦ ꯌꯦꯡꯉꯨꯇꯨ ꯃꯁꯤ ꯑꯩꯉꯣꯟꯁꯤꯗ ꯃꯈꯨꯠ ꯌꯥꯎꯔꯤꯁꯤ ꯃꯧ ꯑꯇꯣꯝꯕꯤꯅ ꯏꯜꯂꯛꯄꯗ ꯃꯅꯦꯝꯂꯣꯡꯅ ꯇꯥꯏ ꯑꯌꯣ 이모 가다가 감독브라이브 아이 시바나 한다고 말리 떠오르시 링공가 어이 까이 하이바 시기 농시도 오이래 아이리시 오이마 단자두다 이문기 밀로이나 톡나라이 아두가 갓나리바 아니도 헨토이나 이싱가 히질리 마사마나 이파파카이 이소ꯠ소ꯠ카이 피범 아마다 사우나 레이리 모야니도 렘비나 까이노하 이싱이 히질리스가 이기도 널쏘래 까리노 너희나 똥너리시야 ꯃꯧꯅ ꯁꯤꯅ ꯅꯥꯎ ꯅꯨꯡꯁꯤꯅ ꯂꯩꯕ ꯀꯩꯗꯧ ꯑꯩꯅꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯀꯣ ꯑꯆꯧꯕ ꯑꯇꯣꯝꯕ ꯅꯣꯏꯅꯤꯁꯨ ꯇꯨꯃꯤꯟ ꯂꯩꯗꯣꯔꯤꯕ꯭ꯔꯥ ꯀꯔꯤ ꯇꯧꯔꯕꯗꯤ ꯈꯠꯅ ꯆꯩꯅꯗꯅ ꯂꯩꯕ ꯉꯝꯅꯤ ꯃꯧ ꯑꯅꯤꯁꯦ ꯃꯇꯥꯡ ꯆꯥꯔꯤꯀꯥꯟꯗ ꯃꯧ ꯑꯇꯣꯝꯕꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯈꯨꯖꯤꯟꯅ ꯁꯤꯛꯇꯨꯅ ꯇꯨꯃꯤꯟꯅ ꯍꯥꯏꯍꯧꯔꯣꯕ ꯃꯇꯥꯡ ꯆꯥꯔꯤꯀꯥꯟꯗ ꯇꯣꯉꯥꯟ ꯆꯥꯕꯩꯗꯣ ꯅꯨꯄꯥ ꯌꯥꯝ ꯄꯥꯡꯒꯅꯤꯀꯣ ꯑꯁ ꯍꯥꯏꯍꯧꯔꯣ ꯍꯥꯏꯕꯅꯤꯗ ꯍꯥꯏꯃ ꯅꯨꯄꯥ ꯅꯪ ꯅꯪ ꯇꯠ ꯍꯥꯏꯂꯩꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯀꯣ ꯅꯨꯄꯥ ꯊꯣꯛꯅ ꯄꯥꯕꯗ ꯍꯥꯏꯍꯧꯔꯣ ꯍꯥꯏꯕꯅꯤ ꯑꯩꯗꯅꯦ ꯍꯦꯛ ꯍꯥꯏꯗ꯭ꯔꯗꯤ ꯅꯪ ꯀꯩꯗꯧꯒꯦꯝꯀꯣ ꯈꯔꯒ ꯏꯪꯕꯒ ꯅꯪꯉꯣꯟꯗ ꯂꯣꯏ ꯇꯥꯏꯁꯤꯟꯖꯔꯛꯁꯅꯤ ꯑꯁ ꯅꯥꯏꯌꯦ ꯀꯔꯤꯅꯣ ꯑꯗꯨ ꯀꯟꯅ ꯈꯨꯖꯤꯟꯁꯤ ꯂꯩꯗꯨꯕꯣ ꯅꯈꯨꯠꯅꯤꯅꯦ ꯏꯅꯥꯟꯅꯈꯩ ꯕꯥꯕꯥ ꯁꯨꯝ ꯇꯧꯕ ꯏꯇꯩꯃꯒ ꯃꯥꯒꯁꯦ ꯆꯥꯛ ꯊꯣꯡꯕꯒꯤ ꯌꯥꯝ ꯂꯧꯇꯥꯅꯤ ꯑꯗꯨꯅ ꯇꯣꯉꯥꯟ ꯆꯥꯔꯗꯤ ꯈꯔ ꯐꯕꯁꯨ ꯌꯥꯏꯅ ꯈꯜꯂꯤ ꯃꯀꯨ ꯃꯥꯅ ꯈꯨꯝꯂꯛꯀꯗꯕꯗꯨ ꯃꯧ ꯑꯍꯜꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯄꯥꯕꯥ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯇꯣꯝꯕꯅ ꯍꯥꯏꯔꯤꯁꯦ ꯑꯩꯗꯤ ꯄꯥꯝ ꯇꯣꯉꯥꯟ ꯆꯥꯔꯗꯤ ꯏꯅꯥꯎ ꯏꯕꯥꯅꯤ ꯆꯥꯛꯈꯨꯝꯒꯤ ꯂꯥꯟ ꯇꯧꯔꯔꯣꯏ ꯑꯗꯨꯒ ꯈꯠꯁꯨ ꯈꯠꯅꯔꯔꯣꯏ ꯅꯨꯡꯁꯤꯅꯅ ꯂꯩꯔꯅꯤ ꯀꯩ ꯈꯜꯂꯤꯒꯦ ꯄꯥꯕꯥ ꯑꯩꯁꯨꯅꯦ ꯋꯥꯐꯝꯁꯤ ꯍꯧꯗꯣꯛꯀꯦ ꯇꯧꯔꯤꯅꯤ ꯏꯆꯥ ꯏꯃꯧꯗꯤ ꯆꯥꯅꯤꯡ ꯂꯩꯕꯖꯥꯠꯅꯤ ꯑꯗ ꯍꯥꯏ ꯉꯝꯗꯕ ꯑꯣꯏꯔꯝꯃꯤ ꯏꯄꯥꯅ ꯈꯜꯂꯤꯁꯤꯁꯨ ꯅꯆꯤꯟ ꯅꯅꯥꯎꯒꯤ ꯇꯪ ꯇꯥꯕ ꯑꯃ ꯊꯝꯒꯦ ꯈꯜꯂꯤꯕꯅꯤ ꯏꯃꯧ ꯑꯅꯤꯅꯁꯨ ꯈꯠꯅꯔꯣꯏ ꯍꯥꯏꯔꯕꯗꯤ ꯏꯆꯥ ꯏꯃꯧꯅ ꯄꯥꯝꯕꯗꯣ ꯏꯄꯥꯒꯤꯗꯤ ꯑꯄꯥꯝꯕꯅꯤ ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯥꯝꯕꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯀꯔꯤꯒꯤ ꯑꯌꯥꯕ ꯄꯤꯕꯤꯔꯤꯕꯅꯣ ꯑꯩꯗꯤ ꯃꯗꯨ ꯄꯥꯝꯗꯦ ꯌꯨꯝꯁꯤꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ ꯏꯃꯧ ꯑꯅꯤꯕꯨ ꯇꯣꯈꯥꯏ ꯄꯤꯖꯕ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯨꯡꯁꯤꯅꯅ ꯂꯩꯕꯅ ꯐꯩ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯋꯥꯗꯨ ꯇꯥꯁꯤꯟꯅꯗꯕꯅꯤ ꯃꯆꯥꯅꯤꯒꯤ ꯃꯇꯧꯗꯨꯗ ꯍꯥꯏꯒꯤ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏ ꯑꯆꯧꯕ ꯇꯣꯝꯕ ꯅꯣꯏ ꯑꯅꯤꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯉꯁꯤꯗꯒꯤ ꯇꯧ ꯆꯥꯛꯈꯨꯝꯁꯦ ꯇꯪꯈꯥꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯣꯏꯒꯤ ꯀꯥꯗ ꯑꯣꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯁꯥꯒꯤ ꯌꯨꯝ ꯁꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯉꯁꯤꯗꯒꯤ ꯏꯄꯥ ꯀꯔꯤꯁꯨ ꯌꯦꯠꯂꯔꯣꯏ ꯑꯁꯤꯅꯤ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯆꯥꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯤꯕꯁꯦ ꯃꯧ ꯑꯍꯜꯅ ꯕꯥꯕꯥ ꯑꯗꯣ ꯏꯃꯥ ꯄꯥꯕ ꯍꯣꯏ ꯀꯣꯟꯕꯁꯤꯗꯤ ꯑꯇꯣꯝꯕ ꯍꯣꯏꯅ ꯑꯣꯏꯅ ꯀꯣꯟꯒꯗ꯭ꯔꯥ ꯇꯥꯆꯧ ꯍꯣꯏꯅ ꯑꯍꯜ ꯈꯔ ꯑꯣꯏꯔꯦ ꯑꯗꯨꯅ ꯇꯥꯆꯧ ꯅꯣꯏꯅ ꯏꯃꯥ ꯏꯄꯥꯁꯤ ꯀꯣꯟ ꯏꯃꯥꯅꯁꯨ ꯇꯥꯆꯧꯒ ꯑꯣꯏꯅ ꯂꯩꯃꯤꯟꯅꯅꯤꯡꯕꯅꯤ ꯍꯦꯔꯥ ꯇꯣꯝ ꯑꯍꯜ ꯍꯥꯏꯕꯁꯤꯗꯤ ꯑꯇꯣꯟ ꯑꯇꯥꯒ ꯂꯩꯒꯗꯕꯅꯤ ꯑꯗꯨꯅ ꯏꯃꯥꯁꯤ ꯅꯪꯒ ꯂꯩ ꯑꯩꯈꯣꯏꯅ ꯑꯍꯜ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯅꯪꯅ ꯑꯉꯥꯡꯗꯣ ꯑꯣꯏꯔꯦ ꯑꯩꯗꯤ ꯑꯍꯜ ꯂꯃꯟ ꯀꯣꯟꯕꯗꯤ ꯉꯝꯃꯣꯏ ꯃꯇꯝ ꯑꯃꯗ ꯃꯃꯥ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯅꯤ ꯍꯥꯏꯗꯅ ꯃꯨꯟꯅꯔꯝꯕ ꯉꯁꯤꯅ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯕꯨ ꯅꯪꯒꯤ ꯑꯣꯏꯌꯨ ꯍꯥꯏꯅ ꯏꯟꯊꯣꯛꯅꯔꯦꯗꯣ ꯑꯁꯨꯝꯅ ꯃꯆꯥꯅ ꯇꯧꯔꯛꯄꯗ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯗꯤ ꯀꯔꯝ ꯈꯥꯡꯅꯤ ꯅꯨꯡꯁꯤꯕ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯤꯔꯥꯡ ꯃꯥꯇꯕꯨ ꯆꯤꯟꯊꯔꯛꯏ
ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯂꯩ꯫ ꯃꯆꯥ ꯑꯅꯤꯅ ꯏꯟꯊꯣꯛꯄꯤꯔꯕꯗ ꯂꯣꯏꯅꯕꯤ ꯃꯥꯒꯤ ꯃꯇꯧ ꯎꯕꯗ ꯃꯄꯨꯔꯣꯏꯕ ꯃꯥꯅ ꯈꯪꯗꯨꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯈꯪꯂꯤꯕꯅꯤ ꯃꯆꯥ ꯑꯅꯤꯁꯦ ꯃꯧ ꯑꯅꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯈ꯭ꯔꯦ, ꯃꯃꯥ ꯅꯨꯡꯁꯤꯕ ꯈꯪꯂꯔꯣꯏ ꯍꯥꯏꯕꯁꯤ꯫ ꯀꯔꯤꯒꯤ ꯏꯆꯥ ꯑꯅꯤꯅ ꯃꯃꯥꯕꯨ ꯅꯪꯒꯤ ꯑꯣꯏꯌꯨ ꯍꯥꯏꯅ ꯏꯟꯊꯣꯛꯂꯤ? ꯅꯣꯏ ꯀꯅꯥꯝꯇꯅ ꯅꯃꯥꯕꯨ ꯀꯣꯜꯂꯨ ꯍꯥꯏꯗꯦ꯫ ꯅꯃꯥꯒꯤꯗꯃꯛ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎ ꯂꯩꯔꯤꯕꯁꯤ ꯎꯗ꯭ꯔꯣ? ꯅꯃꯥꯒꯤꯕꯨ ꯀꯔꯤ ꯋꯥꯠꯀꯦ? ꯑꯩꯅ ꯁꯤꯡꯖꯥꯎꯒꯨꯝꯅ ꯂꯦꯞꯇꯨꯅ ꯉꯥꯛꯊꯣꯛꯀꯅꯤ꯫ ꯃꯉꯥꯎ ꯊꯤꯕ ꯅꯨꯡꯁꯤꯠ ꯀꯌꯥꯁꯨ ꯃꯃꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯆꯥꯁꯤꯡꯒꯤ ꯀꯔꯤꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯤꯕ? ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯔꯤꯅꯦ ꯃꯃꯥ, ꯑꯅꯤꯡꯕꯇ ꯍꯥꯏꯌꯨ, ꯅꯅꯤꯡ ꯊꯨꯡꯍꯟꯒꯅꯤ꯫ ꯑꯩ ꯊꯧꯅꯥ ꯂꯩꯔꯤꯅꯦ, ꯅꯪꯒꯤꯅꯦꯕꯨ ꯍꯥꯏꯔꯕꯗꯤ꯫ ꯃꯃꯥ ꯃꯥꯅ ꯀꯞꯂꯤꯕꯗꯨ ꯃꯆꯥ ꯑꯣꯏꯕ ꯑꯅꯤꯅ ꯊꯦꯝꯕꯤꯔꯝꯗ ꯆꯪꯈꯤ꯫ ꯈꯪꯂꯤꯕꯅꯤ ꯎꯔꯤꯕꯅꯤ ꯅꯨꯄꯤꯅ ꯂꯨꯏ ꯍꯥꯏꯗꯨꯅ ꯐꯠꯃꯟꯗꯦꯀꯣ ꯃꯆꯥ ꯑꯣꯏꯕ ꯑꯅꯤꯗꯣ꯫ ꯃꯃꯥ ꯃꯥꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛꯄꯤꯔꯝꯗꯦꯀꯣ꯫ ꯃꯃꯥ ꯃꯥꯅ ꯃꯆꯥ ꯑꯅꯤꯒꯤꯗꯃꯛ ꯈꯟꯖꯕꯗꯣ ꯃꯆꯥ ꯑꯅꯤꯅ ꯎꯈꯤꯗ꯭ꯔꯦ꯫ ꯍꯔꯥꯎ ꯍꯔꯥꯎ ꯂꯣꯏꯅꯕꯤ ꯑꯅꯤꯒ ꯆꯪꯈꯤ꯫ ꯉꯁꯤꯗꯤ ꯃꯃꯥ ꯑꯩꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯤ ꯎꯈꯤꯗ꯭ꯔꯦꯀꯣ꯫ ꯃꯇꯝ ꯑꯃꯗ ꯏꯃꯥꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯍꯥꯏꯔꯛꯄ ꯍꯧꯖꯤꯛꯇ ꯏꯃꯥ ꯑꯩꯅ ꯀꯧꯕꯤꯅꯕ ꯐꯥꯎ ꯂꯩꯔꯔꯣꯏꯗ꯭ꯔꯣ? ꯃꯃꯥ ꯑꯩꯕꯨ ꯏꯟꯊꯣꯛ ꯏꯟꯁꯤꯟ ꯇꯧꯕꯀꯣ꯫ ꯏꯃꯥꯕꯣꯛꯀꯤꯗꯤ ꯑꯩ ꯂꯩꯁꯤꯗꯤ꯫ ꯑꯩꯗꯤ ꯏꯃꯥꯕꯣꯛꯅ ꯑꯄꯣꯛꯄ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯃꯥ ꯀꯧꯕꯒꯤ ꯑꯌꯥꯕ ꯄꯤꯔꯔꯣꯏꯗ꯭ꯔꯣ? ꯅꯣꯛꯂꯒꯗ ꯂꯩꯕ ꯏꯃꯥꯅ ꯉꯁꯤ ꯑꯁꯨꯛ ꯇꯧꯔꯛꯄꯗ ꯅꯆꯥ ꯀꯔꯝꯅ ꯌꯦꯡꯗꯨꯅ ꯂꯩꯗꯣꯏꯅꯣ? ꯏꯃꯥꯒꯤꯗꯃꯛ ꯅꯆꯥ ꯂꯦꯞꯄꯤꯌꯨ꯫ ꯍꯦꯟꯊꯣꯏ, ꯀꯅꯥꯅ ꯏꯆꯥꯗ ꯏꯃꯥ ꯀꯧꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯅꯣ? ꯉꯁꯤꯗꯤꯅꯦ ꯅꯃꯥꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯏꯆꯥꯅꯤꯒꯤ ꯃꯇꯧꯁꯤꯗ ꯍꯦꯛ ꯄꯣꯛꯆꯕꯤ ꯃꯃꯥ ꯑꯩꯉꯣꯟꯗꯒꯤ ꯂꯣꯏꯅꯕꯤꯅ ꯂꯨꯈ꯭ꯔꯦ꯫ ꯃꯃꯥ ꯑꯩꯕꯨꯅ ꯅꯪꯒꯤ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯄ꯫ ꯃꯃꯥ ꯑꯩꯕꯨ ꯑꯃꯠꯇ ꯀꯣꯅꯤꯡꯗꯕ ꯑꯁꯤꯔ ꯑꯩꯅ ꯃꯣꯏꯕꯨ ꯆꯥꯎꯅꯕ ꯌꯣꯜꯂꯛꯄꯒꯤ ꯃꯍꯩ? ꯏꯆꯥ ꯏꯃꯧ ꯐꯪꯂꯒ ꯃꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯅꯤ ꯈꯜꯂꯨꯕ ꯉꯁꯤꯗꯤ ꯑꯔꯦꯝꯕ ꯇꯥꯔꯦꯀꯣ꯫ ꯀꯔꯤꯒꯤ ꯀꯞꯂꯤ? ꯃꯣꯏꯅ ꯇꯣꯉꯥꯟ ꯆꯥꯔꯒ ꯅꯪꯕꯨ ꯏꯟꯊꯣꯛꯂꯒ ꯀꯞꯀꯗꯕ ꯅꯠꯇꯦ, ꯅꯣꯛꯀꯗꯕꯅꯤꯅꯦ꯫ ꯑꯁꯤꯅꯤꯅꯦꯍꯦ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯆꯥꯎꯊꯣꯛꯆꯕ ꯍꯥꯏꯔꯤꯕꯁꯦ꯫ ꯀꯞꯄ ꯌꯥꯔꯣꯏ, ꯄꯥꯡꯗꯕ ꯃꯒꯨꯝ ꯑꯩꯒꯤ ꯃꯥꯡꯗ꯫ ꯑꯁꯨꯝꯅ ꯆꯥꯛꯈꯨꯝ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ꯫ ꯃꯥꯒꯤ ꯀꯥꯗ ꯆꯥꯛꯈꯨꯝ ꯑꯣꯏꯅꯈꯤ꯫ ꯂꯣꯏꯔꯦ ꯃꯨꯛꯇꯣꯏꯕ ꯊꯣꯈꯥꯏ ꯆꯥꯈꯤꯕꯗꯒꯤ ꯈꯠꯅꯗ꯭ꯔꯦ ꯃꯧ ꯑꯅꯤ, ꯂꯥꯎꯅꯈꯤꯗ꯭ꯔꯦ꯫ ꯆꯌꯣꯜ ꯑꯃꯔꯣꯝ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯍꯦꯟꯊꯣꯏꯁꯨ ꯃꯌꯨꯝꯗ ꯆꯠꯈꯤ꯫ ꯀꯨꯏꯔꯦ ꯃꯌꯨꯝꯗ ꯆꯠꯇꯕ ꯍꯥꯏꯗꯨꯅ ꯊꯣꯝꯕ ꯃꯈꯨꯠꯇ ꯉꯥꯖꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯍꯩ, ꯇꯥꯔꯤꯕ꯭ꯔꯥ ꯅꯪ? ꯊꯣꯛꯂꯛꯎ ꯂꯥꯎꯅꯦ꯫ ꯇꯥꯔꯦ, ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯄꯥꯏꯔꯤꯁꯤ ꯎꯗ꯭ꯔꯣ? ꯁꯦ ꯆꯥꯎꯗ꯭ꯔꯥ ꯉꯥꯁꯦ? ꯅꯪ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯅꯁꯥꯗꯣ ꯌꯥꯝ ꯁꯣꯛꯁꯤꯟꯅ ꯎꯔꯦ꯫ ꯍꯦꯟꯊꯣꯏꯗꯤ ꯉꯁꯤ ꯂꯥꯛꯑꯣꯏꯗ꯭ꯔꯥ? ꯂꯥꯛꯑꯣꯏꯌꯦ, ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯀꯅꯤ꯫ ꯍꯩꯃ, ꯑꯩꯅꯗꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯥꯅꯕ ꯍꯥꯏꯗ ꯂꯩꯔꯛꯂꯒ ꯅꯨꯡꯉꯥꯏꯇꯦꯗ ꯃꯥ ꯂꯩꯇꯕꯁꯦ꯫ ꯏꯍꯥꯡ ꯍꯥꯡꯉꯤ, ꯃꯥ ꯂꯩꯔꯒ ꯈꯔ ꯀꯣꯏꯔꯥꯡ ꯂꯥꯡꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯃꯀꯨꯅ ꯉꯥ ꯂꯩꯔꯛꯄꯗ ꯎꯕꯗ ꯊꯣꯛꯂꯛꯏ ꯃꯥꯒꯤ ꯅꯨꯄꯥꯗꯨꯕꯨ ꯊꯣꯛꯂꯒ꯫ ꯑꯆꯧꯕꯅ ꯍꯩꯃ, ꯉꯥꯅꯤꯅꯦ, ꯌꯥꯝ ꯆꯥꯎꯏ ꯄꯥꯕ, ꯁꯤꯗꯤ ꯍꯥꯎꯗꯧ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏ ꯅꯨꯄꯤꯅꯒ ꯊꯣꯡꯂꯒ ꯆꯥꯔꯗꯤ ꯈꯨꯕꯤꯁꯤ ꯀꯥꯏꯅꯦ ꯇꯧꯔꯤꯁꯦ꯫ ꯁꯤꯗꯤ ꯐꯖꯅ ꯍꯥꯎꯔꯅꯤ꯫ ꯃꯧ ꯑꯍꯜꯅ ꯄꯥꯕ, ꯁꯤꯗꯤ ꯌꯥꯝ ꯆꯥꯎ ꯃꯥꯜꯂꯤ, ꯏꯃꯥ ꯅꯣꯏꯅꯤ ꯈꯛ ꯆꯥꯕ ꯉꯝꯃꯣꯏꯌꯦ, ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯪꯈꯥꯏ ꯑꯃ ꯂꯧꯔꯒꯦ꯫ ꯃꯧ ꯑꯇꯣꯝꯕꯤ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝꯅ ꯄꯥꯕ, ꯏꯆꯦꯅ ꯇꯪꯈꯥꯏ ꯑꯃ ꯂꯧꯔꯕꯗꯤ ꯑꯩꯒꯤ ꯇꯪꯈꯥꯏ ꯑꯃ ꯄꯤꯌꯨ꯫ ꯏꯃꯧ ꯍꯣꯏꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯗꯤ ꯈꯔ ꯍꯦꯛ ꯂꯧ꯫ ꯅꯄꯥ ꯏꯕꯥꯅꯤꯒꯤ ꯈꯖꯤꯛ ꯊꯅꯝ ꯆꯥꯎꯁꯨ ꯆꯥꯎꯏ ꯉꯥꯁꯤ ꯑꯣꯈꯥꯛ꯫ ꯃꯧ ꯑꯇꯣꯝꯕꯤꯅ ꯀꯩꯅꯣ ꯏꯇꯩꯅ ꯁꯦꯝꯃꯤꯗꯣ ꯆꯞ ꯃꯥꯟꯅꯅ ꯁꯦꯝꯃꯨ, ꯃꯀꯣꯛꯂꯣꯝꯗ ꯂꯣꯏ ꯆꯠꯈ꯭ꯔꯦ꯫ ꯁꯦꯝꯂꯤꯕ ꯉꯥꯗꯨ ꯁꯔꯨꯛ 3 ꯊꯣꯛꯅ ꯁꯦꯝꯗꯣꯏꯒ ꯃꯥꯜꯂꯨꯔꯦ, ꯑꯗꯨꯒ 2ꯈꯛ ꯑꯣꯏꯅ ꯊꯣꯛꯍꯜꯂꯤ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯃꯧ ꯑꯍꯜꯅ꯫ ꯏꯃꯥ, ꯍꯣꯔꯦꯟꯅꯦ ꯊꯣꯡꯂꯒ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯄꯤꯔꯛꯀꯦ, ꯃꯍꯥꯎ ꯌꯦꯡꯉꯨꯀꯣ꯫ ꯑꯩꯗꯤꯅꯦ ꯉꯁꯤꯁꯦ ꯌꯥꯝ ꯍꯔꯥꯎꯔꯦ, ꯉꯖꯥꯎ ꯆꯥꯅꯤ ꯈꯟꯕꯗ ꯆꯪꯉꯒꯦ꯫ ꯍꯣꯔꯦꯟꯗꯤ ꯃꯀꯣꯛꯁꯦ ꯐꯖꯅ ꯇꯥꯎꯊꯣꯛꯂꯒ ꯃꯀꯣꯛ ꯃꯔꯨ ꯉꯧꯔꯒꯦ, ꯑꯃꯅ ꯑꯇꯣꯏꯕ ꯊꯣꯡꯂꯒꯦ꯫ ꯃꯧ ꯑꯇꯣꯝꯕꯤꯅ ꯅꯨꯄꯥ ꯂꯥꯛꯑꯣꯍꯦ, ꯃꯣꯔꯣꯛ ꯁꯥꯇꯛꯅ ꯊꯣꯡꯒꯦ, ꯃꯍꯤ ꯆꯥꯕꯤꯗꯣ ꯑꯗꯨ ꯍꯦꯛꯇ ꯊꯣꯡꯉꯒꯦ꯫ ꯍꯣꯔꯦꯟꯗꯤ ꯅꯨꯄꯥ ꯅꯪ ꯅꯈꯨꯠ ꯆꯤꯛꯊꯠꯍꯟꯒꯦ꯫ ꯏꯃꯥ, ꯍꯣꯔꯦꯟ ꯏꯟꯁꯥꯡ ꯃꯍꯥꯎ ꯌꯦꯡꯅꯕ ꯇꯦꯡꯀꯣꯠ ꯃꯆꯥ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯑꯃ ꯂꯥꯜꯂꯛꯀꯦ꯫ ꯉꯁꯤꯗꯤ ꯋꯥꯈꯜꯒꯁꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ, ꯏꯟꯁꯥꯡ ꯃꯅꯝ ꯅꯨꯡꯁꯤꯍꯟꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯁꯔꯨꯛꯇꯨ ꯎꯁꯤꯟꯅꯔꯒ ꯆꯪꯈꯤ꯫ ꯊꯣꯝꯕ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯔꯨꯔꯕ ꯇꯨꯡꯗ ꯂꯣꯏꯅꯕꯤꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯃꯧꯁꯤꯡꯗ ꯂꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯤꯗꯤ? ꯑꯩꯒꯤꯁꯦ ꯃꯣꯏ ꯆꯥꯅꯕ ꯂꯩꯔꯛꯄ꯭ꯔꯥ? ꯅꯪ ꯄꯤꯖꯒꯦ ꯍꯥꯏꯅ ꯂꯩꯔꯛꯂꯒ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ?
ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯎꯕ ꯉꯥꯗꯨ ꯀꯔꯤꯝ ꯂꯩꯍꯧꯗ꯭ꯔꯦ ꯅꯪꯀꯣ ꯅꯆꯥ ꯅꯃꯧꯅꯁꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯈꯪꯉꯁꯤꯗ ꯅꯪ ꯍꯦꯛ ꯅꯨꯡꯁꯤꯁꯠꯂꯤ ꯅꯨꯡꯁꯤꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦ ꯅꯨꯡꯁꯤꯗ ꯌꯥꯄꯣꯟꯇꯦ ꯈꯔꯁꯨ ꯈꯪꯍꯟꯒꯦ ꯇꯧꯔꯒ ꯅꯨꯡꯁꯤꯔꯁꯨꯅꯦ ꯊꯃꯣꯏꯗ ꯅꯨꯡꯁꯤꯌꯨ ꯅꯆꯥ ꯅꯨꯄꯤꯅ ꯉꯝꯕꯁꯤꯡꯁꯦ ꯑꯃꯨꯛꯇꯪꯗꯤ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯒꯤ ꯒꯨꯜꯁꯦ ꯈꯪꯍꯟꯒꯦ ꯇꯧꯕꯅꯤ ꯏꯕꯥꯅꯤꯅ ꯆꯥꯗꯅ ꯀꯌꯥꯝ ꯆꯥꯗꯣꯏꯅꯣ ꯍꯣꯔꯦꯟꯅꯦ ꯏꯃꯧ ꯑꯅꯤꯅ ꯏꯟꯁꯥꯡ ꯂꯥꯜꯂꯛꯀꯅꯤꯗꯅ ꯑꯗꯨꯅ ꯆꯥꯁꯤ ꯃꯧꯒ ꯏꯆꯥꯒꯅ ꯆꯥꯕꯕꯨ ꯑꯣꯏꯔꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯏꯟꯁꯥꯡ ꯃꯅꯝ ꯊꯥꯗꯣꯛꯅꯔꯛꯈꯤꯕꯁꯤꯅ ꯁꯣꯝꯗꯅ ꯊꯣꯝꯕ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯂꯦꯝꯕꯤꯅ ꯅꯨꯄꯥ ꯏꯅꯥꯎꯍꯣꯏ ꯀꯩꯁꯨ ꯏꯃꯥꯍꯣꯏꯒꯤ ꯏꯟꯁꯥꯡ ꯂꯥꯜꯂꯝꯃꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯂꯥꯜꯂꯒꯨꯝꯁꯤ ꯅꯨꯄꯤ ꯀꯔꯤꯅꯣ ꯄꯥꯕꯅ ꯂꯩꯔꯛꯂꯒ ꯄꯤꯔꯨꯁꯨ ꯆꯠꯂꯨ ꯑꯁ ꯌꯥꯝ ꯄꯪꯒꯅꯨꯀꯣ ꯁꯦ ꯑꯩꯅ ꯅꯪꯒꯤ ꯍꯥꯞꯂꯤꯕꯁꯤꯡꯁꯦ ꯂꯣꯏꯅ ꯆꯥꯎ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏꯀꯣ ꯏꯃꯥꯍꯣꯏꯕꯨ ꯃꯣꯏ ꯊꯣꯛ ꯃꯩ ꯆꯥꯖꯁꯅꯤ ꯍꯣ ꯈꯪꯗ꯭ꯔꯦ ꯅꯪ ꯊꯣꯛꯄ ꯇꯧꯔꯣꯀꯣ ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯗꯤ ꯂꯣꯏꯔꯦ ꯏꯖꯩꯕ ꯅꯪꯒꯤ ꯁꯞꯇ꯭ꯔꯗꯣ ꯑꯩ ꯆꯥꯕ ꯍꯧꯔꯦꯍꯦ ꯑꯁ ꯁꯤꯗꯤ ꯈꯨꯕꯤꯁꯤ ꯀꯥꯏꯔꯦꯍꯦ ꯁꯣꯝꯗꯅ ꯅꯨꯄꯥ ꯏꯆꯦꯍꯣꯏꯗꯣ ꯏꯃꯥꯒꯤ ꯏꯟꯁꯥꯡ ꯂꯥꯟꯕ ꯎꯗꯦ ꯂꯥꯜꯂꯝꯃꯔꯣꯏꯌꯦ ꯑꯩꯈꯣꯏꯈꯛ ꯑꯄꯪꯕ ꯇꯥꯕ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯂꯥꯜꯂꯒꯨꯝꯁꯤꯀꯣ ꯍꯣꯏꯅꯦ ꯑꯩꯒꯤꯗꯤ ꯅꯪꯅ ꯍꯥꯏꯗꯤ ꯂꯣꯏꯔꯦ ꯀꯩꯗꯧꯒꯦ ꯃꯣꯏꯅ ꯊꯤꯟꯗ꯭ꯔꯒ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯊꯤꯜꯂꯨꯅꯤ ꯆꯥꯎꯋꯦ ꯅꯪꯒꯤ ꯉꯥ ꯃꯇꯨꯝꯁꯤꯗꯤ ꯎꯏ ꯎꯏ ꯂꯥꯎꯈꯩ ꯌꯥꯝ ꯍꯧꯋꯦ ꯃꯣꯔꯣꯛꯀ ꯁꯥꯇꯛ ꯇꯧꯔꯒ ꯑꯩꯗꯤ ꯅꯪꯁꯦ ꯆꯥꯛ ꯊꯣꯡꯕ ꯍꯩꯔꯝꯃꯣꯏ ꯈꯜꯂꯤ ꯑꯗꯨꯒ ꯅꯪꯗꯤ ꯌꯥꯝ ꯍꯩꯔꯝꯃꯤ ꯑꯣ ꯊꯣꯡꯉꯣꯏ ꯊꯣꯡꯗ꯭ꯔꯤꯕ ꯈꯪꯂꯕ꯭ꯔꯥ ꯑꯩꯁꯦ ꯍꯩꯈ꯭ꯔꯖꯥꯠꯅꯤ ꯄꯨꯜꯂꯒ ꯍꯥꯎꯅ ꯊꯣꯡꯉꯒ ꯀꯩꯗꯧꯗꯣꯏꯅꯣ ꯋꯥꯅꯕ ꯊꯕꯛꯅꯤ ꯂꯣꯏꯅ ꯆꯥꯊꯣꯛꯑꯣ ꯂꯦꯝꯅ ꯐꯪꯕ ꯉꯥꯅꯤ ꯁꯣꯝꯗꯅ ꯅꯨꯄꯤ ꯅꯪꯒꯤ ꯅꯆꯥ ꯅꯃꯧꯁꯤꯡꯁꯤ ꯀꯔꯤꯁꯨ ꯊꯤꯜꯂꯛꯑꯣꯏꯗ ꯉꯁꯤꯐꯥꯎꯗ ꯏꯃꯥ ꯄꯥꯕꯒꯤꯅꯤ ꯍꯥꯏꯅ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯃ ꯐꯥꯎꯕ ꯂꯥꯜꯂꯛꯈ꯭ꯔꯕ꯭ꯔꯣ ꯈꯪꯉꯕꯅꯤ ꯃꯕꯨꯛꯆꯦꯜꯁꯤꯡꯁꯦ ꯊꯤꯜꯂꯛꯑꯔꯣꯏ ꯀꯩꯁꯨ ꯌꯥꯏ ꯃꯅꯝ ꯑꯣꯏꯅ ꯆꯥꯔꯤ ꯏꯈꯨꯠꯁꯤꯅ ꯋꯥꯅ ꯇꯥꯟꯗꯨꯅ ꯆꯥꯖꯒꯦ ꯍꯥꯏꯗꯨ ꯂꯩꯔꯛꯄꯁꯦ ꯆꯤꯟꯅ ꯆꯥꯗ꯭ꯔꯦ ꯅꯥꯇꯣꯟꯅ ꯃꯅꯝ ꯑꯣꯏꯅ ꯆꯥꯔꯦ ꯉꯁꯥꯏꯗꯒꯤ ꯆꯥꯛꯁꯦ ꯊꯤꯗꯣꯛꯂꯒ ꯆꯥꯛꯂꯣꯛ ꯃꯄꯥꯜꯗ ꯏꯟꯁꯥꯡ ꯂꯥꯜꯂꯛꯀꯗ꯭ꯔꯥ ꯉꯥꯏꯕꯅꯤ ꯊꯤꯜꯂꯛꯇꯦ ꯆꯥꯛ ꯑꯁꯤ ꯎꯟ ꯇꯥꯈꯩ ꯏꯪꯉꯦ ꯇꯧꯔꯤꯁꯦ ꯃꯥꯏ ꯊꯤꯜꯂꯛꯈꯤꯅꯤ ꯀꯩꯗꯧꯒꯦ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯀꯣ ꯅꯪ ꯉꯥꯏꯍꯧꯈꯤꯗ꯭ꯔꯥ ꯑꯩꯗꯤ ꯆꯥꯔꯅꯤ ꯏꯟꯁꯥꯡ ꯌꯥꯎꯗ꯭ꯔꯁꯨ ꯅꯨꯄꯤ ꯊꯨꯝꯗꯨ ꯈꯤꯇ ꯄꯤꯔꯣ ꯊꯨꯝ ꯇꯣꯜꯂꯒ ꯑꯣꯏꯅ ꯆꯥꯔꯒꯦ ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯩ ꯈꯔꯒ ꯌꯥꯎꯔꯤꯕ꯭ꯔꯣ ꯉꯥꯔꯤ ꯃꯆꯥ ꯑꯃꯗ ꯂꯧꯔꯛꯀꯦꯔꯥ ꯉꯁꯥꯏꯅ ꯆꯥꯛ ꯊꯣꯡꯕꯅꯤꯅ ꯎꯠ ꯑꯣꯜꯂꯤ ꯃꯩ ꯌꯥꯎꯗ꯭ꯔꯦ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯒꯦꯔꯥ ꯑꯃꯨꯛ ꯍꯧꯒꯠꯂꯨꯔꯣ ꯑꯗꯨꯒ ꯂꯧꯔꯛꯀꯦ ꯉꯥꯔꯤꯗꯣ ꯌꯥꯔꯦ ꯂꯧꯔꯛꯑꯅꯨ ꯅꯪ ꯋꯥꯅꯕ ꯊꯕꯛꯅꯤ ꯊꯨꯝꯁꯤ ꯇꯣꯠꯂꯒ ꯑꯩ ꯄꯨꯛ ꯊꯟꯅꯕ ꯆꯥꯔꯒꯦ ꯅꯪꯗꯤ ꯀꯃꯥꯏ ꯆꯥꯅꯤ ꯏꯟꯁꯥꯡꯁꯨ ꯌꯥꯎꯗ ꯌꯥꯅꯤ ꯑꯩ ꯏꯁꯤꯡꯁꯤ ꯇꯣꯠꯂꯒ ꯆꯥꯔꯒꯦ ꯃꯅꯝ ꯆꯥꯕꯁꯤꯗꯤ ꯑꯗꯨꯝ ꯍꯥꯎꯔꯤ ꯇꯧꯔꯤꯁꯦ ꯃꯁꯤ ꯑꯄꯪꯕꯤꯅ ꯊꯣꯛꯍꯜꯂꯤꯕꯅꯤꯀꯣ ꯊꯣꯝꯕ ꯑꯍꯜ ꯑꯣꯏꯔꯕ ꯃꯥꯅ ꯊꯕꯛ ꯁꯨꯝ ꯁꯨꯔꯛꯄꯅ ꯃꯁꯥꯗꯣ ꯏꯊꯤꯟ ꯊꯤꯟꯗꯣꯛꯏ ꯃꯃꯥ ꯃꯄꯥꯗꯣ ꯀꯔꯤ ꯆꯥꯔꯤ ꯈꯣꯠꯂꯤ ꯍꯥꯏꯗꯅ ꯅꯣꯡꯇ ꯌꯦꯡꯗꯦ ꯃꯆꯥ ꯄꯤꯕ ꯑꯅꯤꯗꯣ ꯊꯣꯝꯕ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯂꯩꯔꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯗꯤ ꯅꯆꯥꯅꯨꯄꯥꯁꯤꯡꯁꯤꯗ ꯍꯥꯏꯁꯤꯔꯣ ꯈ꯭ꯋꯥꯡꯗꯨꯕꯨ ꯀꯌꯥꯝ ꯀꯟꯅ ꯅꯥꯔꯒꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯏꯕ ꯃꯥꯏꯕ ꯀꯧꯍꯜꯂꯨꯒꯦ ꯇꯣ ꯌꯥꯔꯦ ꯀꯧꯔꯨꯔꯅꯨ ꯃꯥꯏꯕꯗꯣ ꯍꯥꯏꯔꯨꯔꯅꯨ ꯅꯆꯥꯅꯨꯄꯥꯁꯤꯡꯗ ꯀꯩꯁꯨ ꯃꯅꯥꯗ ꯍꯥꯞꯄꯣꯏ ꯏꯁꯥꯁꯤ ꯌꯥꯝ ꯋꯥꯔꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯅꯪꯅꯦ ꯊꯕꯛ ꯇꯧꯔꯨꯁꯨ ꯑꯩ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯗꯨꯝ ꯄꯣꯊꯥꯎꯀꯣ ꯑꯩ ꯅꯅꯥꯛꯇ ꯂꯩꯒꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯡꯃꯁꯨ ꯆꯨꯕꯒꯤ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯏꯅꯥꯟ ꯅꯥꯜꯂꯤ ꯃꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯕꯖꯥꯠꯅꯣ ꯀꯧꯕꯁꯨ ꯇꯥꯗꯦ ꯅꯣꯡꯁꯤꯁꯨ ꯈꯔ ꯄꯥꯊꯔ ꯃꯥꯜꯂꯦ ꯍꯣꯏꯗ ꯋꯥꯔꯁꯨ ꯋꯥꯅ ꯑꯩ ꯉꯝꯅꯕ ꯊꯣꯛꯂꯒꯦ ꯄꯨꯛꯁꯤ ꯁꯧꯒꯠꯄꯅ ꯌꯥꯗ꯭ꯔꯦ ꯃꯣꯔꯣꯛ ꯆꯥꯔꯨꯕꯁꯨ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯄꯨꯛꯁꯤꯅ ꯁꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯦ ꯑꯩꯕꯨ ꯑꯌꯣꯏꯕ ꯈ꯭ꯋꯥꯡꯁꯤꯁꯨ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯊꯣꯝꯕ ꯕꯥꯔꯇꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯅꯤꯡ ꯆꯠꯀꯦ ꯍꯥꯏꯅ ꯆꯦꯟꯊꯣꯔꯛꯄꯗ ꯍꯦꯛ ꯇꯨꯁꯤꯜꯂꯤ ꯑꯆꯧꯕꯅ ꯍꯩꯃ ꯄꯥꯞꯁꯤ ꯇꯨꯈ꯭ꯔꯦ ꯑꯩ ꯕꯤꯆꯤꯡꯒꯜꯂꯨꯒꯦ ꯑꯔꯤ ꯆꯦꯟꯗꯕ ꯇꯥꯔꯦ ꯅꯣꯡꯂꯛꯁꯤꯗ ꯃꯁꯥꯁꯦ ꯑꯃꯨꯛ ꯆꯣꯠꯄ ꯇꯥꯔꯦ ꯃꯄꯨꯔꯣꯏꯕꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯗꯨꯅ ꯇꯨꯅꯤꯡ ꯇꯨꯁꯅꯨ ꯀꯔꯤꯒꯤ ꯆꯤꯡꯒꯠꯂꯨꯗꯣꯏꯅꯣ ꯃꯈꯣꯡ ꯄꯥꯜꯂꯤꯁꯤꯗꯤ ꯅꯣꯡꯁꯨꯏ ꯈꯪꯂꯒ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯃꯁꯥꯁꯤ ꯉꯝꯗꯦ ꯍꯥꯏꯔꯗꯤ ꯀꯣꯛ ꯇꯨꯃꯤꯟꯅ ꯏꯔꯦꯟꯁꯤꯅ ꯐꯃꯨꯡꯗ ꯂꯩꯒꯦꯗꯤ ꯍꯥꯏꯗꯦ ꯆꯠꯄ ꯌꯥꯔꯣꯏꯀꯣ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯣꯡꯅꯕꯒꯤ ꯏꯟꯁꯥꯡ ꯁꯦꯝꯃꯨ ꯂꯥꯛꯑꯣ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯄꯥꯕꯅ ꯁꯨꯝꯅ ꯇꯧ ꯂꯩꯔꯒ ꯑꯩꯅ ꯇꯨꯃꯤꯟ ꯌꯦꯡ ꯂꯩꯌꯨ ꯍꯥꯏꯔꯣ ꯅꯪ ꯑꯩꯅ ꯂꯨꯕ꯭ꯔꯥ ꯅꯣꯏ ꯄꯥꯕꯅ ꯂꯨꯕ꯭ꯔꯥ ꯑꯩꯅ ꯑꯩꯁꯦ ꯅꯪ ꯌꯥꯔꯣꯏ ꯕ꯭ꯔꯦꯕ꯭ꯔꯞꯇꯣꯅꯤ ꯏꯃꯨꯡꯗ ꯆꯪꯉꯨ ꯃꯥꯏꯅ ꯃꯇꯣꯝ ꯂꯧꯈꯠꯆꯅꯤ ꯃꯄꯥ ꯃꯥꯁꯨ ꯇꯥꯔꯤꯅꯤ ꯃꯃꯧꯒ ꯃꯆꯥꯒ ꯉꯥꯡꯅꯔꯤꯕꯗꯣ ꯂꯣꯏꯅꯕꯤ ꯃꯥꯅ ꯍꯦꯟꯈꯤꯕꯅ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯗꯣ ꯍꯦꯛ ꯆꯤꯡꯈꯠꯄꯤꯔꯝꯗ ꯆꯠꯈꯤꯕ ꯉꯝꯃꯤ ꯅꯨꯡꯁꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ ꯀꯔꯤꯅꯣ ꯇꯧꯔꯝꯃꯤꯁꯤꯗꯤ ꯂꯣꯏ ꯆꯣꯠꯄ ꯇꯥꯔꯦ ꯑꯔꯤ ꯆꯦꯟꯗꯕ ꯇꯥꯔꯦ ꯃꯣꯏ ꯇꯥꯅ ꯆꯠꯅꯤꯡꯉꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯒꯦꯗꯤ ꯑꯁ ꯅꯁꯥ ꯐꯥꯎꯕ ꯆꯨꯝꯅ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯅꯪꯅ ꯀꯔꯤꯒꯤ ꯑꯅꯥꯟꯕꯁꯤ ꯆꯠꯂꯤꯕꯅꯣ ꯁꯦ ꯑꯩ ꯁꯧꯒꯦ ꯊꯣꯝꯕ ꯉꯁꯤꯗꯤ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯃꯁꯥ ꯃꯥꯒꯤ ꯃꯇꯧꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯅꯨꯄꯤ ꯅꯪ ꯈꯛꯇꯅꯤꯀꯣ ꯑꯩꯒꯤ ꯋꯥ ꯄꯤꯔꯤꯕꯁꯦ ꯌꯦꯡꯉꯣ ꯃꯄꯥ ꯑꯩꯅ
ꯏꯁꯥ ꯏꯇꯣꯝ ꯍꯧꯒꯠꯄ ꯉꯝꯗ ꯇꯨꯗꯨꯅ ꯂꯩꯔꯤꯕꯁꯦ ꯍꯧꯒꯠꯄꯤꯅꯕ ꯀꯅꯥ ꯂꯩꯇꯦꯅꯦꯍꯦ ꯑꯩꯈꯣꯏꯅ ꯏꯆꯥ ꯄꯣꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯅ ꯍꯟꯅꯨꯔꯕ ꯀꯥꯟꯗ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯩꯁꯨ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯅꯕ ꯅꯠꯇ꯭ꯔꯣ ꯉꯥꯛꯄꯤꯅꯕ ꯂꯩꯇ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯏꯆꯥ ꯄꯣꯛꯂꯨ ꯃꯣꯏꯕꯨ ꯆꯥꯎꯅꯕ ꯀꯔꯤꯒꯤ ꯌꯣꯛꯂꯨꯅꯤ ꯁꯤꯔꯥ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯄꯒꯤ ꯃꯍꯩ ꯀꯔꯤꯒꯤ ꯑꯩꯒꯤ ꯃꯥꯡꯗ ꯃꯤꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯕꯤꯕꯒꯦ ꯅꯨꯄꯥꯅꯕꯨ ꯀꯞꯍꯧꯅꯕ꯭ꯔꯣ ꯈꯥꯡꯕ ꯅꯨꯄꯥ ꯈꯥꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯈꯣꯏ ꯇꯥꯅ ꯑꯩꯒꯤꯗꯃꯛ ꯂꯩꯕꯤꯕꯗꯧꯅꯤ ꯑꯩꯁꯨ ꯃꯈꯣꯏ ꯇꯥꯒꯤ ꯂꯩꯌꯦ ꯁꯤ ꯑꯩ ꯅꯪꯕꯨ ꯏꯃꯨꯡ ꯇꯥꯅ ꯄꯨꯁꯤꯟꯒꯦ ꯅꯪꯕꯨ ꯉꯝꯒꯗ꯭ꯔꯣ ꯅꯪꯁꯨ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯋꯥꯔꯕꯅꯤ ꯍꯦꯟꯊꯣꯏꯗꯨ ꯂꯥꯛꯂꯕꯗꯤ ꯐꯒꯗꯕꯅꯤꯀꯣ ꯏꯅꯥꯎꯅꯨꯄꯤꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏ ꯑꯗꯨꯒꯤ ꯃꯥꯗꯣ ꯁꯤꯗ ꯂꯥꯛꯄ ꯐꯔꯛ ꯇꯥ ꯇꯧꯔꯤ ꯃꯈꯣꯏ ꯇꯥ ꯉꯝꯗꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯈꯤꯕ ꯂꯥꯛꯑꯅꯤꯗ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ ꯑꯩ ꯏꯁꯥ ꯌꯥꯝ ꯀꯜꯂꯤ ꯁꯤ ꯃꯈꯣꯏ ꯇꯥ ꯅꯪꯒꯤꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯑꯩ ꯋꯥꯗꯤꯌꯦ ꯁꯤ ꯂꯣꯏ ꯆꯣꯠꯂꯦ ꯏꯃꯨꯡꯗ ꯆꯪꯁꯤ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯃꯐꯝ ꯆꯥꯗꯨꯅ ꯇꯨꯁꯤꯜꯂꯨꯕꯅ ꯍꯥꯟꯅꯗꯒꯤ ꯃꯁꯥ ꯉꯝꯗꯕꯒ ꯑꯃꯨꯛ ꯍꯦꯟꯖꯤꯜꯂꯝꯃꯤ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ ꯅꯥꯍꯦꯗꯨꯅ ꯂꯩ ꯊꯣꯝꯕ ꯁꯣꯔ ꯍꯣꯟꯕ ꯋꯥꯗꯨꯅ ꯂꯩ ꯃꯇꯧ ꯑꯗꯨ ꯅꯨꯡꯁꯤ ꯇꯧꯐꯝ ꯈꯪꯗ ꯍꯥꯏꯐꯝ ꯈꯪꯗ ꯃꯆꯥꯅꯤꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ ꯑꯗꯨꯒ ꯊꯣꯡ ꯊꯤꯜꯂꯤ ꯑꯆꯧꯕ ꯅꯪꯕꯨ ꯇꯨꯝꯂꯕ꯭ꯔꯣ ꯑꯆꯧꯕ ꯃꯧꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯊꯣꯡꯁꯤ ꯑꯃꯨꯛꯇ ꯍꯥꯡꯉꯣ ꯊꯣꯡ ꯍꯥꯡꯗ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯏꯌꯨ ꯀꯩꯅꯣ ꯑꯁ ꯃꯤ ꯇꯨꯝꯅꯤꯡꯉꯀꯥꯟꯁꯤꯗ ꯑꯩ ꯅꯣꯡꯌꯥꯏꯁꯤꯗꯤ ꯄꯪꯀꯧ ꯀꯧ ꯑꯆꯧꯕꯗꯣ ꯃꯥꯏꯕ ꯑꯝꯇ ꯀꯧꯔꯨꯅꯕ ꯍꯥꯏꯌꯨ ꯅꯄꯥꯗꯣ ꯁꯣꯔ ꯍꯣꯟꯕ ꯋꯥꯏꯅ ꯇꯧ ꯂꯩꯍꯧꯋꯦꯕ ꯃꯄꯨꯔꯣꯏꯕꯗ ꯇꯨꯃꯤꯟꯅ ꯍꯥꯏ ꯅꯪꯅꯦ ꯃꯥꯏꯕ ꯀꯧꯕ ꯆꯠꯄ ꯌꯥꯎꯔꯦꯀꯣ ꯑꯍꯤꯡꯁꯤꯗ ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯁꯤꯈ꯭ꯔꯕꯗꯤ ꯐꯥꯗꯧꯅꯤ ꯈꯨꯝꯃꯛꯄ ꯌꯥꯔꯣꯏꯀꯣ ꯇꯨꯃꯤꯟ ꯇꯨꯝꯃꯨ ꯍꯥꯏꯁꯤꯅꯤ ꯏꯃꯥ ꯃꯈꯣꯏ ꯇꯥꯁꯦ ꯍꯧꯗꯣꯛꯄ ꯇꯥꯗꯤꯌꯦ ꯑꯗꯨꯅ ꯏꯃꯥꯅ ꯐꯅꯕ ꯑꯣꯏꯅ ꯁꯤꯜꯂꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄ ꯑꯣꯏꯅ ꯉꯥꯏꯔꯁꯦ ꯈꯣꯟꯊꯥꯡꯗꯅ ꯍꯥꯏꯖꯩ ꯃꯃꯥꯗꯣ ꯑꯣ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯕ ꯐꯔꯦ ꯇꯨꯝꯖꯔꯁꯠ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯋꯥꯔꯝꯂꯅꯤ ꯑꯇꯣꯝꯕꯒꯤ ꯃꯅꯥꯛꯇꯕꯨ ꯆꯠꯂꯨꯔꯒꯦ ꯃꯧ ꯑꯇꯣꯝꯕꯤ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯤꯅꯤ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯅꯨꯄꯥ ꯏꯃꯥꯁꯦ ꯏꯇꯩ ꯍꯧꯗꯣꯛꯏ ꯃꯥꯜꯂꯤ ꯑꯗꯣ ꯏꯇꯩꯅ ꯍꯧꯒꯠꯄꯤꯗ꯭ꯔ ꯃꯥꯜꯂꯤ ꯅꯪꯅꯦ ꯆꯠꯄ ꯌꯥꯎꯔꯦꯀꯣ ꯃꯣꯏꯅ ꯌꯥꯗ꯭ꯔꯒ ꯑꯩꯈꯣꯏꯅ ꯍꯦꯛ ꯌꯥꯝ ꯍꯧꯅꯗꯦ ꯀꯣ ꯏꯆꯦꯁꯦ ꯌꯥꯝ ꯐꯥꯎꯏ ꯏꯃꯥꯅ ꯀꯧꯔꯁꯨ ꯅꯪ ꯈꯨꯝꯕ ꯌꯥꯗꯦꯀꯣ ꯁꯦ ꯇꯨꯝꯃꯨ ꯇꯥꯁꯤꯟꯅꯔꯨꯅꯨ ꯏꯃꯥꯅ ꯀꯧꯔꯁꯨ ꯑꯩ ꯈꯨꯝꯒꯦꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯃꯥꯏꯕ ꯀꯧꯕ ꯊꯥꯕ ꯀꯥꯏꯅ ꯃꯧ ꯑꯇꯣꯝꯕꯤꯅ ꯃꯨꯔꯨꯝ ꯃꯥꯒꯤ ꯀꯥꯗ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯦ ꯃꯅꯦꯝꯗꯨ ꯀꯧꯔꯨꯕ ꯇꯧꯗ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ ꯅꯨꯄꯤ ꯑꯩꯅ ꯁꯣꯜꯂꯕꯤ ꯑꯩꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯀꯔꯝꯅ ꯃꯥꯏꯕ ꯀꯧꯔꯨꯅꯤ ꯃꯄꯥ ꯅꯪꯕꯨ ꯋꯥꯔꯕ꯭ꯔꯥ ꯏꯆꯥꯁꯤꯡꯁꯦ ꯋꯥꯔꯃ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯦ ꯃꯃꯥ ꯑꯩꯅ ꯀꯧꯕꯁꯨ ꯀꯅꯥꯅꯁꯨ ꯈꯨꯝꯗ꯭ꯔꯦ ꯀꯔꯤꯒꯤ ꯃꯆꯥꯁꯤꯡꯗ ꯍꯥꯏꯔꯨꯔꯤ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯅꯦ ꯅꯪꯕꯨ ꯅꯨꯄꯥ ꯏꯕꯥꯅꯤꯒꯤ ꯑꯁꯥꯗꯣ ꯐꯪꯂꯔꯣꯏꯗ꯭ꯔꯣ ꯏꯆꯥ ꯏꯃꯧꯅ ꯍꯌꯦꯡ ꯁꯣꯜꯂꯛꯂꯒ ꯁꯦꯕꯥ ꯇꯧꯕꯤꯅꯤ ꯃꯣꯏꯒꯤ ꯃꯤꯅꯨꯡꯁꯤꯗꯅ ꯌꯣꯝꯂꯅꯤ ꯈꯜꯂꯨꯕ ꯐꯪꯂꯔꯣꯏꯗ꯭ꯔꯣ ꯑꯁꯤꯔꯥ ꯅꯆꯥꯅꯨꯄꯥ ꯑꯅꯤ ꯄꯣꯛꯆꯔꯨꯕꯒꯤ ꯃꯍꯩ ꯃꯈꯣꯏ ꯇꯥꯅ ꯀꯌꯥꯗ ꯅꯆꯥꯅꯨꯄꯥ ꯑꯅꯤꯁꯤ ꯐꯪꯕꯗ ꯍꯔꯥꯎꯈꯤꯕ ꯉꯁꯤꯅ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦꯕ ꯅꯨꯄꯤ ꯑꯩꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯅꯪ ꯃꯇꯧ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ ꯑꯩ ꯅꯪꯒꯤ ꯈꯟꯕꯗ ꯋꯥꯏꯑꯦ ꯅꯆꯥ ꯁꯛꯇꯥꯁꯤꯡꯁꯤꯗ ꯀꯔꯤꯒꯤ ꯇꯨꯝꯅ ꯍꯥꯏꯔꯤ ꯀꯞꯀꯅꯨꯁꯤ ꯑꯁꯤꯕ ꯀꯧꯕ ꯂꯩꯌꯥꯝ ꯀꯌꯥꯅ ꯊꯣꯝꯕꯕꯨ ꯄꯨꯗꯣꯏꯒꯤ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩ ꯈꯪꯍꯧꯗꯦ ꯅꯨꯡꯁꯤ ꯈꯪꯇꯨꯝ ꯇꯨꯝꯅꯤꯡꯂꯛꯏ ꯃꯄꯨꯔꯣꯏꯕ ꯃꯥꯇꯕꯨ ꯁꯪꯕꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯎꯏꯔꯤꯀꯥꯟꯗ ꯊꯣꯝꯕ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯤ ꯂꯣꯏꯅꯕꯤ ꯃꯥꯅ ꯇꯨꯝꯂꯤꯀꯥꯟꯗ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ꯭ꯔꯥ ꯑꯁꯤꯕ ꯂꯧꯕ ꯂꯥꯛꯄ ꯂꯥꯏꯅ ꯃꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯩꯃꯥ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯎꯏꯊꯧꯔ ꯃꯥꯜꯂꯦ ꯃꯈꯣꯏ ꯇꯥꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯏꯔꯦꯟꯖꯟ ꯇꯨꯝꯂꯤꯕ ꯃꯁꯥ ꯁꯥꯕꯁꯤꯁꯨ ꯍꯟꯗ꯭ꯔꯤ ꯆꯥꯠꯂ ꯑꯔꯨꯝ ꯍꯧꯏ ꯇꯧꯕꯗꯣ ꯑꯝꯇ ꯌꯦꯡꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯅꯣꯝꯂꯨꯕꯗ ꯏꯪꯇ꯭ꯔꯤꯛ ꯏꯪꯅ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯁꯥꯗꯨ ꯅꯣꯝꯃꯤ ꯐꯗ꯭ꯔꯥꯛ ꯇꯥꯔꯤ ꯃꯇꯧ ꯑꯗꯨꯗ ꯄꯦꯟꯅ ꯀꯞꯂꯛꯏ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯧꯖꯤꯛꯇ ꯌꯥꯝꯅ ꯋꯥꯏ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯍꯥꯏꯔꯝꯂꯒ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯕ꯭ꯔꯣ
Nupa, nang kainaurage. Karigi lagi paubahay ramjibano. Nangdi, ay ngayag tumtari ka na labro. Nang natuong na libro nupa. Nang naputagi ay ramliban sini. Pansisong paputagi ay liwanin ko. Hawgalo, magoy mapa. Hawgalo. Ay, matadong to na dyan labaro. Magoy mapa. Hawgalo. Mamama nagkapagi makul tarap hawbada masanido. Loina binap hazinbana. Mama ang pabo nung siba machet amatap hawba. Masaoy ba magi tamoyda pawkishaboyre. Tumilay ba ngami ko, mamamana aduk tamoy so nagkaplap hawbada. Asum na thombagi mathomangang pangtoklami. Mapuroy ba mana lay kijabada wakal mayam na nungsi anabo ayrami kang sonsilami. Imawa tomiya, nangbo tabag ka sanglabadi, imagi ising asaba kasik talumagkira. Imasi, isay nung nungayte, ising ngaying banasay tabado, among hensilag kadray ng tawbuni. Karay din da ima, ay niya, kut ka sang diye, kutin se, sanggi ba da ngay, aying ba nagkuksay taw, ima, yam ka na nabas na te, as, manggol sa ngayag tapamasya, pakulo kayo, ay da sang zawra kita. Yari, imaw tabag tawradi, ima na haybadi, imaw na sanglabadi haybadi, ima tawragi yari da, imaw adong pam. Tha amaram hawkre mawahal mapam jalubagi sana thaknaba khara tumina uhini matagum usinduna sangdi kayada mabukse phatribano imau ani maksya sima phai haina khaidok ningai yaudida amana henbra hende amana tabra tade tuni aina kaisu sagi su hairoidabada amuk losilaga sangkrene isasina asuk yamna nungai risina karigino khangte Haya sauba, atomba, amuk to thorau hai, imaga wari tausi. Asauba na, kay hagima. Asauba, atomba, ngasidi imawa haike. Napana laikida ba, tha anirom suga tawre. Handak tha ni suba sida, usop amatang katsida na. Silyam na ting na katsi haiba natik. Ahal laman kara tawraga, imana kara satpa nga mikan sida, sum katninda na haiba ni. Asauba na, ima. Handag sa ngayon tawasidi, nasinanaw ani, aduna, arayba karataw na amuk tang dikat sido. Imana silpay na putok ni sunate. Napato, mangda toy na lai, kari pambano kangti. Ay ngonda, waraw na hegi yegi. Aduna niya, nakoyda, imana harisini. Ang tataw si, napato na piyanaba. Asum na toy na sumusilag pa sida. Imasya, Noida, hainingda hairibani. Mawahal na tapog to nagkumi. Ima, silgi already, ay ko'y di handag di paragtado mal. Ipamda inaw ni piluhong ni daw ba do? Adugi sil krapanga da ba? Yaraga di ato mo na may putok sa sanida. Piroy da ay ko'y na nga maputok handag kisidi paragtataw ni. Ko ima, saubiya di haizari ba? Ima, ay di kauturi. Ay ko'y na pinaharisidi. Ay di kok saab niya dyan. Kadayadagi sil pangdoy nun. Aduna ito sil putok pa nga mo'y dawin. Hinataso, noiso ay ko'y dikta gitnam. Ay ko'y sil ay di putok pa nga mo. Tasong nang ada maraso mapantoy. Ay ko'y sunet. Ay ko'y pazabigi mamangam tabagi sil yam putari. Aduna ay su sil ay di. Kari, angang nangnab ay gisidata kumbayap. Amada mo intok nung sige tamoy da. Puy nalakpa nung hawgong kangawda na mabuk ni nung sire. Yari to. Makataran ni makangi. Noy buhek po panama na pabo ng sibag kangda. Noy suhayek, noy ginasana na ibo ng sibiroy ko. Ay na ay buwase, may tokiro. Noy bupok pa na padyo ginatro. Ay kang tunalak pa ne, kasi di ngamdre. Mamama pa nung sibag kangda mamasanoy su, namit na ginapikang nagkango ko. Yari, tauraro. Nupi mayungki. Adugang mao. Noisu, migi mong tugay kangan. Nung sisana na layrambay mong. Ngasidi, napak mauhal na. As kapsilaw sinaraga kay ka na doon. Yining di. Usaw kasi yada, isukap ko ni. Ama daw, isukap ko ni. Kapad
ꯇꯧꯔꯛꯄꯗꯅꯦ ꯅꯄꯨꯟꯁꯤ ꯂꯣꯏꯗꯣꯏꯔꯦ ꯃꯧ ꯑꯩꯈꯣꯏꯗ ꯊꯥꯡꯖꯤꯟ ꯁꯥꯔꯤ ꯍꯦꯟꯊꯣꯏ ꯑꯗꯨꯝꯅ ꯃꯃꯥꯕꯣꯛꯇ ꯀꯔꯦꯝꯅꯅ ꯉꯥꯡꯂꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯕ ꯍꯦꯟꯈꯤꯕꯅ ꯈꯨꯄꯥꯛꯅ ꯊꯥꯏ ꯈꯪꯕ꯭ꯔꯅ ꯍꯥ ꯏꯇꯩꯃ ꯑꯃ ꯑꯣꯏꯕꯒꯤ ꯑꯩꯅ ꯅꯪꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯗꯨꯒ ꯅꯪꯗꯤ ꯏꯇꯩꯃ ꯑꯣꯏꯔꯝꯗ꯭ꯔꯦ ꯁꯥ ꯑꯣꯏꯔꯝ ꯅꯪꯅ ꯑꯁꯨꯛ ꯀꯔꯦꯝꯒ ꯊꯥꯏꯅꯅ ꯉꯥꯡꯂꯤꯕ ꯅꯨꯄꯤꯁꯤ ꯀꯅꯥꯅ ꯅꯃꯥꯗ ꯐꯥꯎꯕ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯇꯥꯒꯦꯅ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯂꯦꯝꯕꯤ ꯃꯃꯥꯏꯗꯨ ꯅꯥꯟꯗꯨꯅ ꯅꯨꯄꯥ ꯅꯪ ꯀꯔꯤ ꯌꯦꯡꯗꯒꯦ ꯃꯁꯤꯒꯤ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯂꯕꯁꯤꯅ ꯑꯩꯕꯨ ꯄꯨꯔꯒ ꯅꯪ ꯇꯨꯃꯤꯟꯅ ꯌꯦꯡꯕ ꯅꯠꯇ꯭ꯔꯣ ꯑꯌꯣ ꯑꯁ ꯃꯥꯏꯅ ꯂꯣꯏ ꯀꯥꯏꯔꯦ ꯃꯇꯨ ꯁꯣꯛꯂꯕꯅꯤ ꯍꯥꯏꯗꯅ ꯑꯆꯧꯕꯅ ꯍꯦꯟꯊꯣꯏꯗ ꯐꯨꯔꯝꯃꯤ ꯅꯪꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕ ꯑꯃꯅ ꯑꯩꯒꯤ ꯅꯨꯄꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯌꯥꯕ꯭ꯔꯥ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯕ ꯅꯪ ꯌꯨꯝꯁꯤꯗ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯒꯦ ꯆꯠꯈ꯭ꯔ ꯆꯠꯂꯣ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯂꯩꯕꯩ ꯀꯥꯟꯅꯗꯦ ꯆꯠꯈ꯭ꯔ ꯆꯠꯂꯣ ꯇꯥꯆꯧꯒꯤ ꯅꯆꯤꯟꯃꯛꯅ ꯅꯅꯥꯍꯣꯏꯕꯨ ꯇꯥꯜꯂꯕꯀꯣ ꯈꯜꯂꯨꯗꯦꯀꯣ ꯇꯥꯆꯧ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯆꯠꯈꯤꯒꯦ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯏꯃꯥꯕꯣ ꯅꯆꯥ ꯆꯠꯂꯒꯦ ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯂꯩꯌꯨ ꯍꯥꯏꯅ ꯇꯝꯂꯛꯇ꯭ꯔ ꯃꯥꯜꯂꯦ ꯍꯦꯟꯊꯣꯏ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯪ ꯆꯠꯂꯕ꯭ꯔꯣ ꯆꯠꯈꯤꯅꯣ ꯑꯆꯧꯕ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯁꯤ ꯑꯝꯇ ꯈꯥꯝ ꯆꯥꯛ ꯄꯨꯈꯝ ꯑꯃꯗ ꯆꯥꯃꯤꯟꯅꯔꯛꯄ ꯅꯈꯣꯏꯅ ꯉꯁꯤ ꯏꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯎꯠꯂꯤꯕꯁꯤ ꯀꯔꯤꯅꯣ 이마 예뻐감 이마 개서봐 이마 개도봐 가모 힌토이 mauhalna asiang ningi nupa lao imungjang asi kande nama sonzu sigi manata leiraga kari kanani asauba madi atomba moigi loina bisinga imungda sangki matom tarak lehawido nungsi numit nini humni bau haukre phasabido mapam chatawgi thuklai atomba si yaure nungsi hidak khudu singduna lokana khuri hey noibo ayoksida karai satke haibano Ima, ipam salugi taubani, makoy tasu yaw na. Mawa Tobiya, ngasidi sa kranu dana. Ima si, sayang nungay di. Aduna, isay mo ang mata sa lanig di. Hira ima, kaino, misat kinan anang pigaloy silaga tuglaga sa kranu ye. Taning dada, ima ni isang amdabaga ay nipam sa baga kari marilay nage. Nupa, sida sumlay na di ay sauning bawrani, lao, salasi. Amda sakhi thorakpasidane khurau thangraponi asi hairamduna manemda fina kansilamlaga sakhi atom mamasu kaisu hairamda nupi matung inaduna sakhi oh phatida ko maudo isani khang leibase toi loi ni ta ko noi bi isa to mamai ne pokpane se noi khang dramat apok bi mamai pusu tung si ja moire to pa Asam na nungay ta layri kanda asawa haraw magi loina bigat thuklai Tupiya nang buloy jubo ni he thengin ayaw bada matam si ayaw nupi noy gong nabi ki na muk toy o loy re nga ta ngai biram asawa noy na muk kadai sa tawri no ma akhoi lembi gi mokwa do luhong dore adugi thabai khang khara mateng panglu gi do bani numit humni mari ni di ler tong ma ima da na haide na sawunu Somda mana haidra nuod na haid asawa nang ima isa ngamti siya khangra natraga khangdabra paba lekhidabagi ima na sum khanjin bagi wakal wari oirini ekhoi dongna khra nungai leitho nupa phazarabra isya horian ipam yobda soparoidra as thinga kansida amu wari tawlari law chalasiko asawa satki haina khongkap ani hum thangdoi nungsi makhut masado kadrak niktuna Asawbagi kudang takpay aduga makokto na nomi warong na ningamda na yengdo na satkino imasingamdi noy imabot hadokano haybagi matagom na mama na sumna makoknom libado sinbal thong na hayrabadi mamaw na nganglakani kibagi haydabadi asawba mamagi makudukan thokto na ma si thado nungay ni yumsida na tumta layram akoy koy theng chalagi ko isa na satlagi hayrabadi imama namnambigi se Satlam ko lam daida mama na manam pasi pai snam drap siya ikandab da manam namaga inam tigay kangki drap wairi mama magi matawdo hanap haw yenglamda satkredo madom tarak yumzaw do da kaptru ne hawi taro ye khanglo ye noi amata noi ginu pinung silba do tugo atuba siyo imateng atubu Noi ginu ita nung siriba to daki namay iso
ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯇꯪ ꯈꯥꯏꯕꯤꯕ ꯌꯥꯗꯕ꯭ꯔꯥ? ꯏꯆꯥ ꯅꯤꯡꯉꯣꯜ ꯌꯣꯛꯆꯔꯝꯂꯕꯗꯤ ꯑꯩꯅ ꯉꯁꯤ ꯋꯥꯔꯤꯕ ꯆꯥꯛꯂꯤꯕꯁꯤ ꯆꯥꯛꯂꯝꯂꯣꯏꯀꯣ? ꯑꯩ ꯈꯥꯡꯕ ꯉꯝꯗꯦ, ꯅꯃꯥ ꯑꯩꯅ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯔ ꯐꯥꯎꯕꯗ ꯅꯣꯏ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ? ꯃꯈꯣꯏꯇ ꯅꯪ ꯑꯩꯒꯤ ꯇꯧꯁꯤ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ? ꯅꯨꯃꯤꯗꯥꯡꯅꯤ, ꯆꯥꯗꯕꯅ ꯋꯥꯔ ꯃꯁꯥꯗꯣ ꯂꯦꯡꯕ ꯉꯝꯕꯩ ꯉꯝꯗꯕꯣꯏ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯒꯦ ꯆꯪꯂꯛꯏ ꯆꯦꯡꯐꯨ ꯐꯥꯛꯏ꯫ ꯍꯩꯃꯥ, ꯆꯦꯡꯐꯨꯁꯤꯗꯤ ꯆꯦꯡ ꯌꯥꯎꯗ꯭ꯔꯦꯅꯦ꯫ ꯑꯩꯅ ꯁꯦꯜ ꯂꯩꯇꯅ ꯋꯥꯂꯨꯅꯤꯁꯨ ꯅꯠꯇꯦ, ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯆꯥꯛ ꯆꯥꯗꯕꯒꯤ ꯏꯁꯥꯁꯦ ꯌꯥꯝ ꯋꯥꯏꯗ꯫ ꯑꯩꯕꯨ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ꯫ ꯍꯣꯏꯗ, ꯏꯁꯤꯡꯁꯦ ꯈꯔ ꯑꯣꯏꯅ ꯊꯛꯂꯒꯦ, ꯑꯗꯨꯒ ꯄꯣꯊꯥꯔꯨꯔꯒꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯦ, ꯍꯜꯂꯛꯇꯦ꯫ ꯃꯆꯥꯃꯨ ꯑꯃꯠꯇ, ꯃꯌꯥꯗꯨꯗ ꯆꯥꯛ ꯃꯔꯨ ꯑꯃꯠꯇ ꯇꯥꯗ, ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯠꯇ ꯐꯥꯎꯕ ꯇꯥꯗ ꯋꯥꯅ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯤ꯫ ꯑꯍꯤꯡꯅꯤ, ꯇꯨꯝꯕ ꯌꯥꯗ ꯈꯥꯡꯉꯤ꯫ ꯀꯔꯝꯅꯗꯤ ꯇꯨꯝꯊꯒꯅꯤ? ꯆꯥꯛ ꯃꯥꯅ ꯌꯥꯎꯔꯛꯇ꯭ꯔꯕꯗ ꯁꯣꯔ ꯐꯥꯎꯕ ꯍꯣꯟꯕ ꯉꯝꯗꯦ꯫ ꯃꯣꯏꯗꯨꯕꯨ ꯍꯜꯂꯛꯇ꯭ꯔꯤꯕ ꯖꯥꯠꯂꯅꯦ? ꯑꯩꯁꯨ ꯏꯁꯥ ꯉꯝꯗꯕꯅ ꯃꯪꯒꯣꯜ ꯐꯥꯎꯕ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯍꯜꯂꯛꯂꯝꯗꯧꯗꯤ ꯃꯥꯟꯗꯦ, ꯃꯈꯣꯜ ꯇꯥꯗꯦꯕ꯫ ꯈꯅꯥꯎꯁꯦ ꯈꯔ ꯌꯥꯝ ꯀꯪꯉꯦ꯫ ꯑꯩꯕꯨ ꯀꯅꯥꯅꯣꯃꯇ ꯏꯁꯤꯡ ꯄꯤꯊꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯅꯤꯗ, ꯍꯔꯥꯝ ꯈꯧꯔꯥꯡꯕꯁꯤ ꯀꯣꯛꯅꯅꯕ꯫ ꯁꯣꯔꯁꯤꯁꯨ ꯍꯣꯟꯕ ꯌꯥꯝ ꯋꯥꯔꯦ꯫ ꯁꯤꯒꯨꯝꯕ ꯀꯥꯟꯁꯤꯗ ꯏꯅꯥꯛꯇ ꯃꯤ ꯑꯃꯇ ꯂꯩꯔꯕꯗꯤ ꯑꯩꯁꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯤ꯫ ꯍꯟꯗꯛꯇꯤ ꯃꯪꯗꯁꯨ ꯃꯈꯣꯏ ꯇꯥꯗꯣ ꯌꯥꯝꯅ ꯎꯏ꯫ ꯑꯣ, ꯑꯩꯅ ꯐꯪꯂꯛꯈꯤꯅꯤ ꯍꯥꯏꯅ ꯉꯥꯏꯕ ꯏꯆꯥ ꯏꯃꯧꯒꯤ ꯃꯤꯅꯨꯡꯁꯤꯁꯤ ꯐꯪꯗꯅ ꯂꯣꯏꯕ ꯇꯥꯔꯕ? ꯑꯩꯗꯧꯅ ꯃꯆꯥ ꯃꯃꯧꯅ ꯏꯟꯊꯣꯛꯄꯤꯔꯕꯤ, ꯂꯩꯊꯣꯛꯄꯤꯔꯕꯤ ꯃꯃꯥ ꯂꯩꯔꯝꯒꯗ꯭ꯔꯣ? ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯃꯈꯨꯠꯇꯨꯅ ꯇꯩꯊꯣꯛꯆꯩ꯫ ꯂꯩꯔꯝꯃꯣꯏꯗ, ꯃꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯅ ꯃꯃꯥ ꯑꯩꯕꯨ ꯃꯣꯏꯒꯤꯅꯤ ꯍꯥꯏꯗꯅ ꯃꯨꯟꯅꯕ, ꯍꯧꯖꯤꯛꯅ ꯑꯩꯕꯨ ꯑꯃꯅ ꯑꯃꯨꯛ ꯏꯟꯊꯣꯛ ꯑꯃꯅ ꯑꯃꯨꯛ ꯏꯟꯊꯣꯛ ꯑꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯗꯦ꯫ ꯑꯁꯤꯅ ꯏꯆꯥ ꯄꯣꯛꯄꯒꯤ ꯀꯥꯟꯅꯕ, ꯃꯧ ꯂꯥꯛꯄꯒꯤ ꯀꯥꯟꯅꯕ, ꯁꯣꯜꯂꯛꯂꯕ ꯃꯇꯝꯗ ꯑꯩꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯕ, ꯍꯔꯥꯎꯅ ꯂꯦꯟꯖꯅꯤ ꯈꯜꯂꯨꯕ ꯄꯨꯟꯁꯤꯁꯦ ꯃꯤꯔꯥꯡ ꯃꯥꯇꯕꯨ ꯀꯪꯗ ꯂꯦꯜꯂꯦꯀꯣ꯫ ꯐꯪꯂꯔꯣꯏꯗ ꯃꯤꯅꯨꯡꯁꯤꯒ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯏꯁꯤꯡ ꯈꯤꯇ ꯊꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯂꯦꯡꯅꯕ ꯍꯣꯠꯅꯩ꯫ ꯍꯧꯒꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ꯫ ꯈꯤꯇꯪ ꯋꯥꯅ ꯂꯦꯡꯖꯔꯛꯂꯒ ꯁꯣꯏꯕꯗꯒꯤ ꯐꯃꯨꯡꯗꯒꯤ ꯇꯥꯏ, ꯃꯃꯥꯏꯗꯨ ꯎꯞꯁꯤꯜꯂꯒ ꯂꯣꯡꯊꯣꯛꯆꯕ ꯐꯥꯎꯕ ꯉꯝꯖꯗꯦ꯫ ꯐꯃꯥꯡ ꯑꯗꯨꯗ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯉꯤ꯫ ꯈꯜꯂꯛꯏ, ꯀꯅꯥꯅꯣꯃꯇ ꯃꯥꯕꯨ ꯑꯃꯨꯛꯇ ꯍꯧꯒꯠꯄꯤꯔꯕꯗꯤ ꯐꯅꯤꯗ ꯍꯥꯏꯗꯨꯅ ꯎꯞꯁꯤꯜꯂꯒ ꯇꯥꯕꯅ ꯁꯣꯔ ꯍꯣꯟꯕ ꯋꯥꯏ, ꯍꯥꯟꯅꯒꯤ ꯁꯣꯔꯒ ꯍꯣꯟꯕ ꯋꯥꯕꯒ꯫ ꯀꯌꯥꯛ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯝꯗꯨꯅ ꯂꯣꯡꯊꯣꯛꯄ ꯉꯝꯗ ꯃꯁꯥꯗꯨ ꯁꯣꯔ ꯐꯨꯜꯂꯗꯨꯅ ꯋꯥꯅ ꯑꯣꯟꯅ ꯊꯣꯏꯅ ꯊꯋꯥꯏ ꯊꯥꯈꯤꯗꯣ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯦ, ꯃꯆꯥ ꯃꯃꯧꯗꯨ ꯍꯜꯂꯛꯏ꯫ ꯑꯆꯧꯕꯅ, ꯏꯃꯥꯗꯨꯕꯨ ꯎꯗꯦꯗ, ꯀꯔꯥꯏꯗ ꯂꯩꯕꯖꯥꯠꯅꯣ? ꯑꯝꯇ ꯌꯦꯡꯉꯨꯒꯦ꯫ ꯃꯥꯒꯤ ꯀꯥꯗꯒ ꯂꯩꯈꯤꯖꯥꯠꯂꯥ? ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨ ꯈꯔ ꯐꯔꯖꯥꯠꯂꯥ? ꯀꯔꯤꯅꯣ ꯌꯥꯝ ꯆꯪꯅꯤꯡꯉꯤꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯔꯝꯃꯤꯀꯣ? ꯂꯣꯏꯅꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯅ ꯆꯪꯈꯤ꯫ ꯃꯁꯦ ꯅꯨꯡꯉꯥꯏꯅꯤꯕ, ꯊꯣꯛꯇ ꯊꯣꯛꯂꯛꯈꯤꯁꯅꯨ, ꯑꯩ ꯇꯧꯒꯦ꯫ ꯃꯤ ꯍꯥꯏꯁꯤ ꯇꯥꯗꯒꯩ ꯕ꯭ꯔꯕ꯭ꯔꯀ ꯆꯪꯗꯅ ꯃꯃꯥ ꯑꯁꯣꯟꯕꯤꯁꯦ ꯁꯤ ꯌꯥꯝ ꯅꯨꯡꯁꯤꯔꯤ ꯈꯪꯗꯦꯕ꯫ ꯑꯇꯣꯝꯕ ꯍꯣꯏꯗꯣ ꯍꯜꯂꯛꯈ꯭ꯔꯖꯥꯠꯂꯥ? ꯃꯣꯏꯁꯨꯅꯤ, ꯑꯩꯈꯣꯏꯅꯕꯨ ꯀꯩꯅꯣꯝ ꯆꯠꯇꯣꯏ ꯍꯥꯏꯔꯕꯗꯤ ꯍꯦꯛꯇ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯗꯣꯏ ꯇꯧꯔꯛꯀꯅꯤꯕ꯫ ꯃꯁꯦ ꯃꯕꯨꯛꯁꯦ ꯌꯥꯝ ꯐꯠꯇꯦ꯫ ꯃꯃꯥꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯑꯆꯧꯕ ꯂꯥꯎꯔꯛꯏ꯫ ꯃꯃꯥ ꯂꯩꯇ꯭ꯔꯦ ꯈꯪꯂꯛꯏ꯫ ꯃꯃꯥꯅ ꯂꯩꯇ꯭ꯔꯕ ꯐꯥꯎꯕ ꯃꯃꯥ ꯃꯥꯕꯨ ꯃꯤꯅꯨꯡꯁꯤ ꯀꯌꯥ ꯄꯣꯛꯇꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯣꯏꯈ꯭ꯔꯦ ꯃꯊꯧ ꯃꯉꯝꯁꯨ꯫ ꯅꯣꯡꯃ ꯑꯆꯧꯕ ꯂꯝꯕꯤꯗ ꯂꯥꯛꯏ꯫ ꯂꯝꯕꯤꯗꯅꯤ ꯁꯣꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯃꯆꯥꯅ ꯉꯥꯛꯄꯤꯗꯨꯅ ꯆꯠꯂꯤꯕꯗꯨ ꯎꯏ꯫ ꯑꯗꯨꯒ ꯃꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯏ꯫ ꯑꯆꯧꯕꯗꯣ, ꯏꯃꯥꯒꯤꯕꯨꯀꯣ, ꯅꯪꯕꯨ ꯅꯁꯥꯗꯨ ꯋꯥꯕ ꯇꯥꯏ, ꯀꯌꯥꯝꯗꯤ ꯌꯥꯝꯃꯦ ꯏꯆꯥꯅ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯄꯨꯔꯤꯁꯦ꯫ ꯏꯕꯨꯡꯉꯣ, ꯏꯃꯥꯁꯤ ꯀꯩꯁꯨ ꯀꯥꯟꯅꯔꯔꯣꯏꯅꯦ, ꯐꯒꯦꯗꯤ faba ꯌꯥꯔꯕꯅꯤ, ꯐꯠꯇꯦ, ꯏꯆꯥꯅ ꯋꯥꯅ ꯇꯥꯟꯕ ꯁꯦꯜꯁꯨ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯦ꯫ ꯌꯥꯔꯦ, ꯏꯃꯥꯕꯨ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯄꯨꯔꯅꯨꯕ, ꯏꯆꯥꯅ ꯋꯥꯕ ꯏꯃꯥ ꯌꯦꯡꯕ ꯉꯝꯗꯦ꯫ ꯏꯃꯧ ꯃꯥꯁꯨ ꯃꯅꯦꯝ ꯑꯩꯒꯤ ꯑꯋꯥꯕꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯐꯪꯗꯦ꯫ ꯏꯃꯥ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ?
nasa layingayda imana kapaya seldi talaga phagi ima naba yade ima pharaga loire nasa ni hinglibase imagi ni pugani ima bu mafam kudiki ahiba maibada nasa wade imagi ni harabde sima chatpa ngamloi nasa poge sangari sulakte namau nasa khoi lerise imana solaknaga ingsinaba ngakpinanabani imagi seisu oigani ima ising kita thakeba ising thakeba aina ngasaina imagi ising aruma pudu lai se ta nasa tak nai ki ma sotkani ko se tacha ima bu poge lao mai ba ki manak yong do re thida angau pasi ima dum satke isa wani isa na ne nung si na to ba si ubada ima anabu ka kaw iko asumna mama mabu masa oibana nungsi saba mataw amadi mama oibina masa mabu nungsi na tawba kaplamba mai thong adu nokhan mangambadu mitpham homna yengi aduga khanghaude mamitagi mapi tarai mama bu khangning ningsing lai khangnung nungsi rai ima asidi mabu yam ningsing ai di ke pham lai tre koi ma prap prap mama gi mongpham manakta na satuna pena kaplai karomdagi no khangde mama nungsi bagi prem poklai masa matom ta pelakti hainaba lai pot adu lairi kandadi magul yaudi khangde pot adun leiraktra matamda magul khanglei haibadu azawbada thoklai mama mana hingli kandadi mama gi magul khangde mama mana leiraktrabada migi nungsinaba mataw ubada mama magi magul khanglaktuna pena kaplakpani ma nachana kaulisi ajabra sidi ima leitra macha to oi nacha haifam khangda war ima ei bungang pira roitro nacha bu marauda Anda mau bayang ideal tu nak cakap roima. Mana tu ina? Nasana mau ki minung si nak yom tu ni hingga ni hai ki betul. Minung si pang dan nak cakap boy roima. Nak jalan, migi ni, mama ada ki ba ubda. Ai sui ma ada ki seni. Ai gidi malai cakap. Ima nangkalo. Ima ada ki hen leram cak. Sidi ima lai tapi kau apa kanglik. Ima nangkalo ima. Nong masu sure masama na kapli badu mama masu khangboire masama na kapaduda mama masu yawira khangdi akiba phangna khakna launa nongdol thakdagi maning tamna su tharakle nonglik singado penbadagi kapli boire nongmadon masu mama nong sirakpagi sen tharakpa pirang marakta tenkhri nonglik magi selso nongmanini hokri aso wakhal tarai imagi usopse kona kasira sales late kaidoruni aina imagi ngamakra kasagi tawbada nangna tingmuki natik nang khaktaga nama nungsirise aidi ima nungsiram loi khanbro nungsi sana leiram imungse yunggai bi nang lakpadagi imabu nungsiba khangludabani apangba aina nupi mawata bu lorubani aina tawbada bakta chakat chakat nganglakano leifam thokpa layuna aina hai sikari kaige yungi madu masangamde Silki da piyo hai aduna loina pikrasi haiba nangi namadudi sikrabani ikoina sikrami du da kalaga kaidawni adugi saruk hingliba imad oina kansi haibani loina bi da kupak na thai nangna nangi namanu sibagum aisu egi madu nungsi nupi noidara namanu sirise nupa ikoide imanu siramoi khalira nangni yaki da bunatro imabu maibu ki manakta puge habdo nangna ima isagi mafamda khaki bunatro sambalado maduda apangba aina nangina wa lawruba aina khangma ngamda pena changna wana khanglaga pen aina wabu uraga nang pel nang harau asumna asauba mana wakhal laklabada nupina ngangba lawdi asum aral thi phaurakle ahal oiba mana wakhal laklabada makha tabasu ningthina loinarei wakhal tarai haiduni hana nungsinada leirambado kharadi nungsinare asauba made tomba mamana leitraba kanda mama magi awat pana pik thalakle ningam laktre phanglakini mama mabu mirai rubagi so sahi ama pharak pagi mama gi phiroi numitni asaubana ima nachani magi ni haina kachariba langsariba se ima na pinchana chingnaba leita around lobiyo ko nasana thamoi sengna ima gi na phamdadi araiba kachabani ima nangbu amamtadi nachagi nakta halako ima na pamba minungsido Ajab iragi ima leitrapakana imagi
이마기 미능시대나 못한탄 그래 이마한테만 까오방 없더라 이마는 이마게 정말 까오봐도 나자도 까오려줘 이마 난 갈로 나자고 이마기 정말 이나 아무것도 까오 이마기 다다 예약도 못하자게 아동문아 나자오 시 갑라도 그럼니 이마나 할라까니 이마도 이코이 마яб 다독도나 짠크라마니 다성는 까오립도 이마는 알아로이 이슬리 나와 니나 타모이 생 깔리면서 이마는 어머 있어 렘비나 makoy ta si kapla nupa na tabago karigi kapli ay na makoy tagi tamay kay halapoy ay sosikti ingam nagtre migi mani mamang nung sisa nalay pauraga ay kiso iniyam tulay ramdaman niya ay nagkali ay sa imama nung siye agam talo pa na imama miray na pa na asaw mo na ito adalay ito imalay no ibuhagan ima lawasan ko karigi lip tulay ni mag-ima 이마 sakre 이마 karigi sa libano 이마 na papa 이마 na pangkitra paminong siya do natsa iragi 이마 asumna ningamdana lenki asobaga tomaga kaidoruni hingli kanda mirairaga sikra matungda khak nungsiba phawrabadi asiba mibu kamdongna halakani asoba mana mama mata bu ngaiki halakpa kaubadi leikidre mamagi maisakta wana lenki aduna miyoiba haiba mapoksi asiba masa ngaktani hinglingai kanda nungsisana na hingminasi hinglingai kanda nungsinadraga siraba kanda nungsirakpa magul khanglakpadudi kanade mama mabu mirai rubana wana khangba tabani nungsi masa mamogi minungsi machet amata phangdana satki asauba mana mama mangonda phangkhidraba minungsi adu pigi haina ngairi nasi phauba halakpa kaubadi laikhidre halakidre karamnadi halakani satkre lapna tamna halak ngaroida maphamda minungsi mahatabu phangkhidana